Han mamakta dengan segi PUKNING WAROL thorom nideng tabiri basing puno mapu James Seguzamna taram lokcheri konona kurumjani. Masigi PUKNING WAROL ke damakta season azariba number 9077282001. Loina nga sigi thorom masigi video call ke damak thamjariba number 7005707808 hariba number sini. Thorom masi 90.0 megahertz talantok chariba WAHONG radio ni tabiri basi. Tonga platform sing the Queen Sandok Chariba WAHONG radio ki program si camera season naraga. Aikoina visual oina on top laga TV channel marida aduga social media platform animada punna video oina aikoina visual oina channel taruk to uhanjari. Loina na radio ki channel Manipur online radio Manipur Sam radio dasu tharomasilan thokchari. Masigi Tharongge hoba makta da nungtigi fongliba pauche singi headlines khara yang PUKNING loksing oina naba tentang na pizari ahan bada lokachari basi sanale pak pauche digini taren pokpi chingta bigi gyum thong humpo ma thoirom leibagi manungda mari khaktamak hongjilli ayambana mafam adu da hongjindri president rule lengak na lanjen arak pasing da pikiba thajaba lalonbina sari wasak pagi pangkhak koire Security matik chana thamdriba phawa yumda hongjin khiroi khunja singna hongdorok Manipur hana shunaba kutakta thokiba nate mangjongna na sem sabani haba report amana hongdorok ibem sagi misi ga mari leina na segmai lambi bantokre Security personnel singi saksel hengat khre highway hiram masida report ama yauri Homeguard singi kusumal matam chana phangana na bathoksin paikhat piu haiba wafam asisu yaw loina na chairperson hapna na ba TYCM na matam thakre UNC gi mihutara ma thoina saba kangmon MHA ga wari sanagadori loina na lenga ki mahi loisang singbo muthat na bohonari boza sing lenga na thuba matam election loko kadam na MSF ki mai ke phongdorok Tongan ba sarkar ki school da thabak puri ba oza singna lanai oina hangba tuition center mayumda hangba tuition center hangaba ke amarom MSF na fagat kibagi hiram asida report amasu yauri Tongan ba pause khara ki headlines khara su tentang na mo pizari Naharol ke thawdangi headlines the Manipur crisis khangawdana thokibana te thawaina khojin thawrang tawdana thon khibane haiba report amana phongdorokli loina na Lanai coaching center hangba sendalam balenga ki oza taruk MSM na fagat kre haiba hiram sida report yauri JJM na lupa crore lising amaga lak humadra ka nipan changna khungangi yumthong lak ahunga lising yankai mapanda thakna da ising phangan kre haina Ministry ki mai kaide ki phongdorok pa warol yauri Lok Sabha Rajya Sabha ki mifam loisin kre loinar mai tei salai gi misi da chena basing ain gi phomphom thoba cherak chapchana phangan biu haina karuna na phongdok pa warol yauri loinanam Langang State Bender Singbo football sanabagum sanari hana en belasini na phongdok pa warol yauri Thasagi kunifan phawgi manungda NI Sing the free moment mapung phana lehna na balengang no hona biu haina malem thongapna hai kre Loina na governor na IDP singyum da hanjil hanbina na ba governor da takshin kre haiba hiramasida su report ma yauri while kate pause asigishu UNC Manipur da lona yadana changlakpa mitop sing ichau thokle Anglo Cookie War haiba pandup ama India ki history da leite haina UNC na phongdorok Manipur da tholi bahana sunabagi thodok ningthina thorang toraga thon manaiba report amagi wafam asi pause ayamada loina yauri Online gaming bill parliament pass chokre meto lising ni phuni thoi changla ke haibagi wafam kuki ni yaning da ba phongdorokli saru tekpagi operation tobada leiki da bagi wahau da ban hokre loina na home guard sing tha gi khosumal matam chana phangana na ba governor gi pungning sing sin kre singsep tharak da gi amaga nungsi chana na lemina bangam da bani haiba hiram asida su report ama yauri Lamda masigi semilon fagana na ba hona badanupi entrepreneur sing na choba thodang lori haiba wafam yauri Padamasri muktamani gi khongup leipak sin bathung na pamnare nupi yangkai hena thabak piba ngamle haiba hiram asida su report ama yauri loina na
Wayalan pau pau se asigi headlines tagi among lokachari manadaba headlines kra lokachage Tengkang ahum lakta IDB sing yum da hanjelangani haiba thorang da more kangpopi amadi Churachandpur dagi lanjelakpa sing di yauramdre more amasung Churachandpur dagi lanjelakpa sing gi committee gi ahum gi mihut mapana governor unaduna hanjel hangadaba matam pibiu haina haijakre President Rolengak ta su Shenggao talamle Manipur gi Homeguard personnel lising amaga chatret hompuga nipan sigi damak July thagi tolo piramdre Loinana ngarang numidang wairam khangaudana surakkiba nongna Imphal gi lambi ayamba sing thumjin khre haiba pausi yauri Manipur Lengak ke Excise Department mara yaudrba upalgumna tugadora bra haiba hiram sida report amasu yauri Amaromda police amadi BDF ke rasan mani ge senpham lupal lising ani degi ani chonga de hengkhat khre Loinana Manipur American Oncology Institute lebas gi cancer hospital marbudra gi manungda ama oire haiba Hiramasti yauri loina FMR amasu border fencing gi wari UNC gi president naga furu kimhut sing chingani haiba warol si yauri onapam paukse gi headlines ta su parliament session do sino dai adjourn tawkre opposition na tawge yauna ayet papi ke haina om nirmala na phongdorokli loina na ministry na yumthong lak ahum ga lising yang khai mapan da to TP kre haiba gi Singphang le haina ministry na khumlakre haiba hiram sida report yauri loinana sendalambi chathara malenga ki oja sing mathakta disciplinary action lokhat kadabani haiba MSF ki wafam yauri ibem sagi misi gi matang da rims ta gi karigum wafam amata lakta bad Imphal Dimapur lambi thingbu gi khongjang hokre loinana national highway chatpa yarabadi IDP sing masagi yumda hanjilangani haina governor na thajaba pikre Lupa koti nipu taruk lom sanga daba lamlai dagi thobal dam yobagi lambi sem na ba ayaba pirakle haina MLA ibom sana phongdok warol yauri loina na mapan gi oiba pawda Russia na Ukraine da drone samga ga humbudra mari amadi missile nifu rom kapsin duna sahi sigi khwai dagi chawba attack sa thakre Ukraine ngak sen bagi thabak Europe kini America gi nate haina JD Vance da phongdok yauri loina na America gi miyam na khwaidagi nungsi jaba mati pamna ba Just Frank Caprio sahi matfugan pan surakpada lekhidre saba thakpa fawbada mapung phana phangdraba Pakistan lepak machet kya thona kaiba yabagi phibamda lakpadi sabas topam khangkhidre hari hanagi Prime Minister Imran Khan Supreme Court na bail pikre na report na phongdorokli America ga khanaringe charakter Russia India da chobal lan gi khulai kaya offer pirakre haiba hiramasi su report ma yauri segaloina no lojare nukti gi phong liba pause singde gi lokthok chaba marui ba pau khra miyam da puning loksing oina ba pijaba mapumoi ba pau di pusparani laisram ding miyam na tabi khre makha tarak pasi khoi gi number da call to biduna thoromasi da saruga biu loina na dom gi puning warol phongdok piu ngarang call phangki ba singdi thoromasi da la piu Call Fangauda Sing the Kudong Sabadu, Pizari, from Siga Hanva Kola Lokachaki. Hello. Hello, sir. I Tarifan Sangai from Upazatista. Kari having a Saranga City from Tamzagena, Lomi Ma Prazama, Ulbanina, or from the Tamzage. I hear Sangai from Nufu, Mama Lekai, Low from Low Puri, Yankari Salim Matata. Again, no, she thought, no matter what I got, eating she can talk like an like the love from Ayamba, eating Punjin by Teresa. Eating he can talk with the central purchase, can talk later when in eating his power, later, Lomi Plaza Kaya, this Masuari, Masi Marilena Department, and email singer, Apumutam Damasi, Chindiraga, Hana. Amukta with the Mong the Sarasahi Amanisi, Sing South Silaga Sarsum later by Tari, like Tarisa. Anamang take a low Uramaga Saraga, like the Rampaza Sincene, Plaza Neva Saradobo. To me, Zekarigino Kra, I don't know, sing to me, Maram or is a Sarkan Kangvibro. Sarsi the Lamdis are Panzarwegesa. Yogisa, Damama Sarnufo, Matalakai, Damam Layevasa. Masi dam se like when calendar sa ising magi pur hidi ising pujingen sa ubada dam sing with the sa yogi thang nari ba sa kun thang nari ba tare
ꯃꯣꯏ ꯈꯔꯅ ꯗꯥꯝꯁꯤ ꯏꯁꯤꯡ ꯐꯥꯠꯀꯦ ꯏꯁꯤꯡ ꯄꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯥꯝꯒꯤ ꯃꯤ ꯈꯔꯅ ꯄꯨꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯁꯨꯝ ꯄꯥꯎꯁꯤꯅ ꯇꯥꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯏꯁꯤꯡꯁꯤ ꯃꯣꯏꯅ ꯊꯤꯡꯖꯤꯜꯂ ꯊꯝꯈꯤꯕꯅꯦ ꯍꯥꯏꯕ ꯂꯧꯐꯝꯗ ꯆꯦꯟꯗꯔꯛꯄ ꯏꯁꯤꯡꯁꯤꯁꯦ ꯏꯁꯤꯡ ꯃꯌꯥꯝ ꯊꯤꯡꯖꯤꯜꯂ ꯊꯝꯈꯤꯕꯗ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯕꯅꯤꯅ ꯏꯁꯤꯡ ꯆꯥꯎꯈꯠꯂ ꯂꯩꯔꯦꯕ ꯅꯣꯡ ꯈꯖꯤꯛꯇꯪ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯃꯑꯣꯡꯗ ꯏꯁꯤꯡꯁꯤ ꯄꯨꯔꯥ ꯆꯞꯊꯟꯅ ꯁꯣꯔꯣꯛꯀꯤ ꯂꯦꯚꯦꯜꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯤꯕꯝꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯂꯧ ꯄꯔꯤ 50 ꯃꯊꯛꯇꯏꯁꯤꯡꯁꯤ ꯂꯩꯈꯤꯕꯅꯤna ꯂꯧ ꯂꯤꯡꯕ ꯀꯌꯥ ꯑꯗꯒꯤ ꯂꯧ ꯂꯤꯡ ꯃꯇꯨꯡꯗ ꯊꯥꯔꯣ ꯄꯨꯈꯠꯂꯝꯗꯥꯏ ꯃꯇꯥꯡꯗ ꯐꯥꯎꯕ ꯏꯁꯤꯡꯁꯤ ꯇꯨꯡꯁꯤꯜ ꯂꯩꯈ꯭ꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗ꯭ꯔꯥ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯇꯥꯔꯦꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯃꯥꯅꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯈꯥꯟ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯈꯪꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯗꯨꯅꯤ ꯇꯥꯃꯤꯟꯅꯕꯗꯨꯅꯤ Hello. Hello. Sir. Mingalay phone atak piyo. What number 8 ni sir ay hindi makawi. Karilam no. What number 8 ki Bisharpur. What number 8 haraga lam du karilam no ba. Bisharpur. Bishanpur. Saubu saubu kay no khangde kana laurai da. Habiyo kari habining bano. Ngarang do sarbo daradari sagai lalagay nga ba. Oh. Uning bado ure hai tari sir. Mila nungay bro. Nungay ba. Nung subanina tang yengbam khangmoidra tabham khangamoidra na koina wajaba ko. Lampak amda kaithen da nungay dong ne kaithen da go oiradi ko. ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯏꯁꯣꯔꯅ ꯃꯐꯝꯗꯨꯗ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯇꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯅꯣꯡ ꯆꯨꯔꯁꯨ ꯆꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯅꯨꯡꯗ ꯐꯤ ꯁꯦꯠꯂꯣꯅ ꯁꯦꯠꯂꯒ ꯐꯝꯐꯝꯗꯨꯗ ꯀꯩꯗꯧꯔꯦ ꯁꯣꯝꯗ ꯇꯤꯟ ꯑꯍꯣꯕ ꯌꯥꯎꯕꯖꯥꯠꯅꯤꯗꯅ ꯃꯊꯛꯇꯒꯤ ꯖꯣꯔꯣꯔꯣꯔꯣꯔꯣ ꯍꯩꯊꯔꯛꯇꯅꯕꯀꯣ ꯃꯗꯒꯤꯗꯤ ꯐꯤꯔꯣꯟꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯐꯤꯔꯣꯟꯗꯤ ꯆꯣꯠꯄ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯏꯕꯣ ꯌꯥꯏꯃꯒꯤ ꯃꯥꯏ ꯃꯄꯥꯗꯣ ꯍꯩꯊꯔꯛꯄꯅꯤ ꯃꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯁꯥꯕꯤ ꯑꯃꯅ ꯁ꯭ꯇꯦꯖꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯍꯧꯔꯤꯕ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯊꯥꯡꯗꯣꯛꯏꯕꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯗꯨꯅ ꯁꯣꯝꯗꯗꯤ ꯅꯨꯄꯤꯒꯤ ꯐꯤꯖꯣꯟ ꯍꯥꯏꯔꯦꯗꯅ ꯅꯨꯄꯥꯅ ꯍꯦꯛ ꯄꯥꯏꯕꯗ ꯊꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯤꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯤꯅ ꯁꯦꯠꯄ ꯅꯠꯇꯦ ꯅꯨꯄꯥꯅ ꯁꯦꯠꯄꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯇꯥꯞ ꯄꯥꯏꯔꯒ ꯂꯣꯏ ꯊꯥꯡꯇꯣꯛꯏ ꯃꯗꯩꯗꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯗꯤ ꯐꯤꯔꯣꯟꯁꯤ ꯍꯣꯡꯉꯤꯅꯤꯗꯣ ꯍꯥꯄꯦꯟ ꯑꯃꯃꯝꯒ ꯑꯗꯒꯤ ꯁꯦꯠꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯃꯝꯒ ꯂꯩꯔꯤꯕꯗꯣ ꯐꯤꯔꯣꯟ ꯑꯃ ꯁꯦꯠꯄꯒꯤ ꯃꯥꯏ ꯊꯕꯛꯁꯤ ꯑꯣꯟꯖꯟꯅ ꯄꯥꯏꯅ ꯄꯣꯟꯇꯦ ꯃꯔꯛꯇꯨꯗ ꯏꯁꯤꯡꯗꯣ ꯖꯣꯔꯣꯔꯣꯔꯣꯔꯣ ꯇꯥꯔꯛꯏꯕꯅꯤ ꯀꯥꯡꯒꯨ ꯑꯃꯅ ꯑꯃꯨꯛ ꯃꯅꯨꯡꯗ ꯏꯁꯤꯡ ꯌꯨꯔꯦꯅ ꯑꯃꯨꯛ ꯂꯥꯏꯚ ꯑꯃꯨꯛ ꯊꯥꯒꯠꯂꯛꯏꯕꯗꯣ ꯀꯥꯡꯒꯨ ꯑꯃꯅ ꯅꯣꯏꯒꯤ ꯂꯥꯏꯚꯇꯨ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯀꯗꯥꯏꯅꯣ ꯍꯥꯄꯦꯟ ꯁꯦꯠꯂꯤꯉꯩꯁꯤ ꯂꯥꯏꯚ ꯊꯥꯖꯤꯜꯂꯛꯏꯗꯨꯕꯣꯅ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯅ ꯅꯍꯥꯟꯗꯣ ꯑꯃꯨꯛꯀ ꯅꯣꯡ ꯈꯔ ꯐꯔꯦꯅ ꯑꯃꯨꯛꯀ ꯆꯪꯉꯒ ꯑꯃꯨꯛꯀ ꯐꯝꯃꯤ ꯑꯃꯨꯛꯀ ꯅꯣꯡ ꯍꯦꯛ ꯆꯨꯊꯔꯛꯏ ꯑꯁ ꯑꯅꯤ ꯑꯍꯨꯝꯂꯛꯅꯤꯅꯦ ꯑꯩꯈꯣꯏꯗꯣ ꯁꯦꯠꯂꯒ ꯑꯃꯨꯛꯀ ꯆꯪ ꯇꯧꯕꯗꯣ ꯌꯦꯡꯅꯤꯡꯈꯤꯗꯅꯀꯣ ꯃꯤꯁꯤꯡꯗꯣ ꯆꯠꯅꯗꯦꯕ ꯅꯣꯡ ꯆꯨꯔꯦ ꯍꯥꯏꯗꯅ ꯃꯤ ꯑꯇꯩ ꯂꯝꯗꯤ ꯂꯣꯏ ꯆꯠꯅꯕꯅꯤ ꯅꯍꯥꯟꯗꯤ ꯂꯩꯗꯣ ꯕꯤꯁꯅꯨꯄꯨꯔ ꯃꯤꯁꯤꯡꯗꯣ ꯑꯝꯇ ꯆꯠꯇꯕꯩ ꯋꯥꯅꯤꯗ ꯂꯣꯏꯅ ꯂꯩꯕꯩ ꯋꯥꯅꯤꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯈꯣꯏ ꯈꯤꯇꯪꯗ ꯍꯨꯟꯇꯣꯛꯑꯝꯃꯗ꯭ꯔꯅ ꯈꯟꯕꯅꯦ ꯑꯗꯣ ꯍꯨꯟꯇꯣꯛꯄꯤꯔꯝꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯂꯩꯕꯤ ꯑꯁ ꯃꯗꯩꯗꯤ ꯑꯩ ꯐꯝꯐꯝꯗꯨꯅ ꯈꯔ ꯀꯪꯉꯦ ꯑꯩ ꯐꯝꯐꯝꯗꯨꯗ ꯑꯣꯖꯥꯗꯣ ꯑꯃꯨꯛ ꯐꯝꯍꯜꯂꯦ ꯑꯩꯁꯤꯅ ꯑꯃꯨꯛ ꯂꯦꯞꯐꯝ ꯂꯩꯇꯗꯅ ꯑꯣꯖꯥꯗꯣ ꯑꯩꯅ ꯑꯣꯖꯥ ꯌꯥꯅꯤ ꯁꯣꯝꯗ ꯂꯩꯕꯤꯌꯣꯅ ꯄꯨꯛꯆꯦꯟ ꯆꯥꯎꯅ ꯑꯣꯖꯥꯒꯤ ꯂꯩꯐꯝꯗꯣ ꯑꯩ ꯂꯩꯐꯝꯗꯣ ꯄꯤꯊꯣꯛꯑꯦ ꯑꯩꯅ ꯂꯦꯞꯐꯝ ꯂꯩꯇꯗꯅꯀꯣ ꯑꯩꯈꯣꯏꯒꯤ
khungup ani do thamme do khungup ani do moja do tongjala ma do lepini do khungup mathak tu de tong chokri im phamma ga pijon hongai ni do adu ga ni som da koina phit 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 langa thong lei do adu dei ni thaga chari am nungai chan aroi bada thora na handu nataba na handu chan thora ga isa ya ma thai idana adin chan he thak ko thora ko da mu ka nong do thaga sung khik la e amuka adum thga e as sen tho ka sen jing da kaya di wa hi bre du mi tu dang na han ini kan di dera ni do kai se lo so dum dukan mamang da khang de ha pufam da khang de mahai loi na dum lai nei balet kana aina he no ngana law do thaga chari san am no ajare toram suru ga berakwa no nong churo chu chuna Bisnupur da lila sana thokre ngaina thaga chari ko ngai je tam berakwa lamdam do gi miyam na lila nungai hai ho do dune ko le penjaris thaga chari mathangi caller da ma khudong chaba pijari call to view toramashida mo hello good afternoon sir phone to jarai bai Pasify dagi Rajitani sir Laisham Rajitani da tape Rajita kari happening sir ngasi sir narajit moirang them unabigi badu yam nungai jai sa akoina angang sing isa singi maramda khangning ba makai ayambadi haibirame sa nungai jai sigumba misa ama dharma unabiduna akoibu kano yam nungai jai na haijage tawbani sa hoi aduga khangjaninga hangningaga hangba chung amawdre wahangji hangningaga aso kai sogi dage na khanbada hangge khalamba wahangju kya am hangawdre okay ado maya adum sarnabudi habira edum haibabudi ayamba so aina khangjaningbana DMIT test tawbogi matangjida angangi personality magi khangni habiyo na magi maramda haidi khangba ngami karam kaidi haidana ko asigi test tawba sida haidi paisa gumba changba jala khopa jala kamai tawbono habdu ai hangi paisa di changdoi ni mi kawani yumda lakpani na thau tingdoi ni mi gi kayano khopano haibade moi number le number da wari watai sana bi ai number lobi ko khoi de gi DMIT gi ngasi una ki banarajit khoi gi moi gi do genius mind tech haiba ko moi gi do adum unabi bi ai moi counseling chatli mama ko kopa maron adum khangbi bi ai kasu kai de maman ke ano kari no dum hanga su ai kasu kai blite jage kalaman hangawdre do hoi ranjit asum nungai jai yamna sarna biba aduga angang singi maramda khoina aduni mama pa sing na macha sing phaningbani na lairik paningdri basi kari maramdi no kamai tawbono habadu sarna adum marik chumba takpirambadu yam nungai na haijage tawbani sa yam nungai phone yamna paiba phone yam lai chuba aduga phone je pairaga khoina phone gi hena thado yadaba mi phawbada moi counseling tor kan phone pai yadi hai phone pai ga dong phone je sumbai pai handa bu yade ko sina ai mod ne phone de pai hen ga dam pai bagi matam khaido ga pai dong ne mahi taminge matam da ko khajik tang ma information no magi bai lari ka mari leina bada kaino ma thijaba kain kaide phone pai ga khoina mangai matam je kaino ha ga film ni yang leigumba ade mi gi post yang leiba mana de comment pa leiba gum matam ya mangi dana kasu na ba post ama ure post tu na kari gum le pak miyam gi oiba thamoi songningai oiraba khoina mateng pang ba ya ba oiraba leibak ki oina asoi bo oira ga di sum thokna na ba natraga leibak ki oiba da kana ba gum ba khoi da puning loksing oiba ya ba du da yeng ga kasu kai de khana chaina ba de gi di kaina kat pagi khot pagi de gi amaga wa ngang na bagi hunna bagi kanglup amaga ma hunna bagi comment pi ba yaw aina comment pi rom ni na mi na su angoda nganga ni aina mi ngangoram ni na ade ma na mo ngangam nei na mo khumani ade khumbadu hunto hunjen dar mi hinju ding ding chongani aduna torokan da kaisu onsalaga I like ta fajan like pa ge yaroi ba mai roi oi tar adudi hairuno yumdagi mai pa na fawba kitang ngasi di chak kitang ngan biwo chak am thengman gre na macha no pa du na mama da hai kan da
ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯗꯤ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯤ ꯌꯥꯎꯅꯤꯡꯗꯦꯅꯦ ꯂꯣꯏꯔꯦ ꯆꯥꯛꯁꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯥꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯐꯅꯌꯥꯝ ꯄꯥꯅꯤꯡꯉꯁꯨ ꯑꯩꯈꯣꯏ ꯃꯥ ꯍꯥꯏꯁꯦꯅ ꯃꯥꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯑꯁ ꯏꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯑꯩꯁꯦ ꯀꯩꯝ ꯌꯥꯎꯗꯕꯅꯤꯅ ꯑꯣ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯦ ꯆꯥꯖꯔꯒꯦꯅ ꯈꯜꯂꯒ ꯃꯆꯥꯗꯨꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯗꯤ ꯀꯩꯝ ꯈꯟꯈꯤꯗ꯭ꯔꯗꯤ ꯃꯥ ꯆꯪꯉꯒ ꯏꯁꯩ ꯉꯥꯡꯉ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯅꯦꯕ ꯃꯃꯥꯗꯨꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯀꯩꯅꯣ ꯑꯗꯨ ꯉꯥꯡꯉꯤꯗꯣ ꯑꯗꯨ ꯌꯨꯝ ꯊꯥꯗꯣꯛ ꯆꯠꯈ꯭ꯔꯣ ꯑꯗꯨ ꯇꯧꯈ꯭ꯔꯣ ꯅꯣꯏ ꯑꯗꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯃꯃꯥꯒ ꯑꯣꯟꯁꯟꯅ ꯈꯟꯅ ꯇꯥꯔꯒꯗꯤ ꯃꯆꯥꯗꯨꯅ ꯆꯪꯉ ꯂꯥꯏꯔꯤꯛ ꯇꯦꯕꯜꯗ ꯂꯥꯏꯔꯤꯛ ꯍꯥꯡꯇꯣꯛꯑ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯃꯆꯥꯗꯨ ꯃꯀꯣꯛꯇ ꯆꯪꯅꯦꯗꯤ ꯀꯩꯝ ꯑꯣꯏꯔꯔꯣꯏ ꯁꯥꯎꯔꯕꯅꯤ ꯀꯩꯗꯧꯔꯅꯤ ꯌꯨꯝꯗꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑ ꯆꯠꯈ꯭ꯔꯅꯤ ꯑꯁꯥꯏ ꯆꯠꯂꯨꯔꯅꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯃ ꯆꯥꯁꯜꯂꯨꯕ ꯌꯥꯏ ꯑꯗꯣꯝꯗꯩ ꯁꯥꯎꯔ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯔꯁꯨ ꯃꯃꯥꯟꯅꯕꯗꯨꯁꯨ ꯁꯥꯎꯖꯜꯂꯨꯗꯣꯏꯅꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯁꯨ ꯈꯪꯅ ꯆꯥꯟꯅꯕꯗ ꯁꯥꯎꯖꯜꯂꯨꯗꯣꯏꯅꯦꯕ ꯇꯦꯟꯁꯟꯗꯁꯤꯀꯣ ꯑꯃꯗꯩ ꯄꯤꯔꯣꯀꯥꯟꯗ ꯑꯃꯗ ꯂꯣꯏ ꯇꯥꯏꯅꯒꯜꯂꯦ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯏ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯧꯔꯒ ꯃꯆꯥ ꯃꯁꯨꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯃꯅꯤ ꯑꯗꯨꯅ ꯏꯆꯥ ꯏꯁꯨꯕꯨ ꯐꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯏ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯔꯤꯗꯣ ꯃꯆꯥꯁꯤꯡꯅ ꯈꯪꯗ꯭ꯔꯒꯗꯤ ꯑꯔꯦꯝꯕ ꯇꯥꯗꯣꯏꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤ ꯃꯆꯥ ꯃꯁꯨꯗꯩ ꯍꯥꯟꯅ ꯆꯠꯈꯤꯗꯣꯏꯅꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯕꯁꯤ ꯃꯆꯥꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯍꯧꯕ ꯃꯤꯈꯥ ꯄꯣꯜꯍꯧꯗꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯔꯟꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯍꯧꯕꯗꯨꯅꯦꯕ ꯃꯤꯈꯥ ꯄꯣꯟꯕ ꯅꯤꯔꯒ ꯑꯩ ꯏꯆꯥꯁꯤ ꯆꯥꯍꯧ ꯇꯥꯔꯦꯗꯣ ꯍꯌꯦꯡ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩ ꯏꯆꯥꯁꯤꯕꯨ ꯀꯅꯥꯅ ꯊꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧꯍꯧꯗꯣꯏꯅꯣ ꯈꯜꯂꯨ ꯃꯇꯝ ꯃꯃꯥ ꯃꯄꯥ ꯁꯤꯕ ꯉꯝꯗꯦꯕ ꯑꯗꯨꯅꯅꯤ ꯉꯁꯤꯒꯤ ꯃꯇꯝꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣꯗ ꯀꯥꯎꯟꯁꯤꯂꯤꯡ ꯀꯥꯎꯟꯁꯤꯂꯔꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯏꯖꯨꯀꯦꯁꯟꯁꯦ ꯁꯤꯁꯇꯦꯝꯁꯦ ꯁꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕ ꯋꯥꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯍꯥꯞꯇꯦꯕ ꯊꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯐꯕ ꯁ꯭ꯀꯨꯜꯗꯤ ꯑꯐꯕ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯅ ꯑꯣꯖꯥꯁꯤꯡꯗꯨꯗ ꯑꯉꯥꯡ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯅꯒꯗꯒꯦ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯍꯩꯍꯟꯒꯗꯒꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯅꯈꯣꯏꯒꯤ ꯍꯩꯖꯕꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦꯅꯣ ꯑꯣꯖꯥꯁꯤꯡꯗ ꯐꯥꯎꯕ ꯇ꯭ꯔꯦꯟ ꯇꯧꯁꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯁꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯈꯛ ꯄꯨꯊꯣꯛ ꯑꯉꯥꯡ ꯆꯦꯞꯇꯔ ꯅꯝꯕꯔ 6 ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯁꯤꯅꯤ ꯍꯥꯏꯔꯒ ꯄꯥꯕꯕꯨꯗꯤ ꯋꯥꯔꯤ ꯁꯥꯅ ꯅꯣꯛꯍꯟ ꯍꯔꯥꯎ ꯑꯉꯥꯡꯁꯤꯡꯗꯣ ꯂꯨꯅ ꯇꯧꯕꯤꯔꯒ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯃꯃꯨꯠ ꯇꯥꯅ ꯆꯠꯍꯟꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯨ ꯅꯪ ꯋꯥꯔꯤꯁꯤꯒꯤ ꯁꯤꯅꯣꯁꯤꯁ ꯑꯝꯇ ꯍꯥꯏꯌꯨ ꯀꯥꯏꯅ ꯌꯥꯝ ꯇꯦꯟꯅ ꯆꯦꯞꯇꯔꯗꯨ ꯂꯃꯥꯏ 3 ꯁꯥꯡꯕꯗꯣ ꯑꯩꯅ ꯄꯥꯔꯀꯥꯟꯗ ꯅꯪ ꯃꯤꯅꯤꯠ 2 ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯋꯥꯔꯤꯗꯨ ꯑꯝꯇ ꯍꯥꯏꯌꯨ ꯀꯥꯏꯅ ꯑꯉꯥꯡꯗꯒ ꯍꯥꯏꯍꯟꯕ ꯀꯣꯟꯁꯦꯞꯇꯨ ꯃꯥꯏ ꯃꯉꯣꯟꯗ ꯁꯤ ꯂꯩꯈꯤ ꯇꯥꯔꯗꯤ ꯍꯌꯦꯡ ꯃꯥ ꯄꯔꯤꯈꯥꯗ ꯏꯕ ꯉꯝꯗꯣꯏꯅꯦꯕ ꯁꯣ ꯇꯤꯆꯤꯡ ꯃꯦꯊꯣꯗ ꯁꯤ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯔꯛꯏꯁꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯈꯨꯝꯕꯤꯔꯔꯣꯏꯗ꯭ꯔꯣ Sara ini, hello. ꯑꯥꯎ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣ Oh, Bisanpur District ngai kong kuliah. Oh, lekai di wana masih. ꯃꯤꯡꯗꯤ ꯀꯔꯤꯅꯣ ꯋꯥꯔꯗ ꯅꯝꯕꯔ 6 Oh, ꯀꯧꯕ꯭ꯔꯣ Bima. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯌꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯅꯣ Oh, lahal Sara ini lupa sangat kapsel kayak begitu. Aduh, teka pakai number tadi doang. ꯏꯃꯥꯏ ꯄꯦꯝꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯀꯥꯞꯄꯤꯌꯨ ꯑꯩ ꯅꯝꯕꯔ ꯊꯥꯔꯛꯀꯦ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯃꯦꯁꯦꯖꯇ ꯑꯉꯥꯡꯈꯩ ꯌꯦꯡꯍꯟꯕꯤꯔꯣꯀꯣ Oh, ꯏꯆꯥꯒꯤ ꯊꯧꯔꯝꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯖꯔꯤꯅꯤꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯏꯆꯥꯅꯤꯄꯥ ꯂꯥꯛꯑꯀꯥꯟꯗ ꯕꯕꯥꯅꯦ ꯑꯩꯅꯦ ꯃꯧꯅꯦ 이봉이 만디두다 사위 만디두다 저렇게니 오케이 그때 진짜 이거 실례지 아무튼 짬이나 나이 많아면 모르게 룸나 따 먹도 많이 보이고 lumma tabado dum tabiyo hayo yam kuina tasalati pomane hayo ko phongdoroktradi ai ta la no ni soiten 저렇게니 hoi babaga fare yam nungaire ai hoi 감자라게 hoi 타자라게 아 Bishnupurda tang kun marisu kaibhogi sei lei kwasipai da laktor bin numisidi kwasipai da pura numidang leidori ni haitare pung manga da de lebe manga de taruk tare nipan mapan tara tramathoi baro haisini train thoi pungama paudi edam pungama paudi soidana ai edam kwasipai da leirani tang kun mari orongane ba isai lei hai tare dona kaibogi sei gi dona mafam dugi sijara ba chinau singna
anchor oibagi so habirakpani adana sai nungai saktana aduda sudum kumai macha amadum leirani haitare aduna Romeo Lystrom call to birameko adu thamdi thambigre chatprana yengbo iram tai mathangi caller to khudong chaba pijari Nippon Netani Hello Hello. Mingawa delay from my view Tamo ay kano awang kunong mulika digi sarju. Kare habini Tamo dai ni sum kano ma hagin kan ba. Ado mapam matam na lay hagidra kan di ko ado sum ko gi. Karino you o kaino to kitang late view Atia lido kilay chawo. Ado asmai jawa ko gi organization na ne date 30 sida ko program ama tawgdaba ado tamoje ko gi guest da phambagi akoi hygiene ba tare kona sanarase live tadi nungaitre ko no mito lila libra isai libra kari program lay haibado num change na puning warol dadi madu khana bado nungaira roi after program se lorgo eno call to biro sarju ko tamadu mayam khangjana ba ko akoi sumana program sinjaba ko khoi disability gi certificate paidriba aduga pairgasu aikogi thagi magi kano polling pinjin akano do pachado phangdriba mi sugumje khangkatlaga aikoina akoi side gi angamba khara pigedaba ko ado form budi thabne ko ado kana gumasina haidi adugi poto yawjaningba leiragadi aduga akoigi certificate se unit ID की certificate से साना बगी दमकता कोई मरी लेना बा department की मिजु याव दौरे बा सिजु मतंगा हाइदी तमोगी हल्के मीडिया की थोंग जिरा हाइजा दे तब जो गाय दे हाँ थागचरी मैं यहाँ पनमकता खंगन भी बने हाई तारे सरजु ता दमाले को आइना है बसे anyway मैं आमना खुदों चावल लोबिनिंग अबदी हारी बसे तानिंग अदी सरजुगी नंबर लोबी रगा तुम ताना भी आगने थागचरी मथंगी कॉलर दा खुदों चाबा म पिजरी कॉल तोबियो थोरम सिदा सरुगा बियो Hello. 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 Oh, mingalay phong habiyo. Ay sa dakong gidi biya hanahan nung mama uci ama kong beto. Hello. Habiyo. Uci nate hari nung nangu mani tin kong mani haidoi ra kari ni haidoi no. Hoy singi hari nung na. Hoy. Tapiyo ado radio ra kai no man inakta leido kitang leithara di wari sanab jam nungai dong ni ani do function na re Nika kare tapiyo do habiyo yamna thawai yauna tajabane bo expect tayai ke doi chan pa nong lupi hu ke moi phone da loi ta ba da ha ke ni di jot ngawre na di jot dai ta radio da ngawre hoy tapiyo kan mo ngam khale kan hai diamond gi yawri ngai dagi ang pire ta jot op go salabani aina ado khije dollar no yam yawn da bai je no pi ma ga yawn ba ne yam khoina je han na di phone ta buje soi hei ta bai ta aga phone number jo ha pas je da ba phone ima irai lai bani da ngak tang ngang sing toroga sum tambiu hang bada kabak namada dum ima panghai da heira do bani heirak tara mamai thangda phone da tawge haidori bani se ima khara lei adagi sani se khara lei
phone se dum puning warol oro kari oro hairu badigi boko adum tawlai khraba dum wa hainingai leitraso dum tawlai kasulu da bani dei ma ko adum try toksan biyo adum haijani ko ma fare am nungai re suruga birapa nungai na tabiu ko ma thaga chari ai video ma tem dang thara ke am nungsi ba video ma hai tare video se akhoi angang amana mana radio se ekta to ekta thaba thara kan inspector te ai la amagi hai tare ngang je mai acting dum te yeng bio ko magi thawa gi mo ngani te kind thawa da gi mo ngani no magal gi mo adana pigli ba hai tare yam pigli ba ngang ne ba ke sumaron bok tho me roi adana pikra ba ngang gi na ba da hai tare inspector te ai da auja ba gi hai tare ma pok tring de thoglak pa inspector te ma pola kan da su ngauja re hai tare ne ko Thank you so much, ma'am. Call to you, Thormasida, Sarugabu, Karifawi, video Matex Uraga. Sinomagi, Siraba, Chazi, Mamin Kariko, no so hungry. And a Mingsi Kariko Gena, Mama, Pada, in a message tag even. In on the WhatsApp the Tarakpane, I should Kangde, Kangabok, the Gidi Oil Male, and Angse, Kangabok, the Oil, Oil, Kangde, phone number the Kangabok Naditoe. Aduga Kanano Haidi Kangre. I na ngang si maming kari kau gena hang game ni kum di kumek 3 message so hojiba udri bemal call to bio me am from surga bio ana inspector tayai na sai inspector tayai gi khoi sai ma na tek na tharu bai ter ma pa thara ga moi phone yam chu sana na le ram bai ter la ka do re khang ka na thal la ga to ri ra kar mai to ro di khang dre pre plan la kari no di khang dre ter ada ngang china mana om na ka tau jaba do wani nung chidra ji bo chahi ama pharam mai roi ama pharam madra ndana mamin kari ko no su khang de call to view thoro masida saruga view hello Hello James, good afternoon. I assume that try to the Bene to come and hang the pang de, I don't visit the lake. oh Yes, hang de. Kasudi tau de Oh, Oza Hemantala, una bigi Badayam Nungaise. Do I tell me I saw Zaga, Haktang, Wari Saba Pangza Hore, Numito. Though E. Babagi, Madame the Supazan, Tagat Pire. Adu Baba say, Masa saying, but the ma Emilia who deka hired do Ozana Habiki Vado. Matam the massive bot lip gain a canna bot formed in a tauza ramabane, the man of Kabagi chance to later bane Congress. I get Atuga politics hired the Matam the Babada bot ticket PB and the Kovana independent the lep the lepoy I Congress not the ticket from the Sukaidoni gain man bot lip kidabane. Okay. Boss lep kidraba hide ticket pangdabanina dum bot lep adu kana roy to pad chong tho roy na dum madi congress dum ngaujabanina adu mai dum laikiba aduna dum bot lep kidre ma dum bokre okay taw ya da hai tare man lepsa ga da ba chahi do aseng be di man kar da bane ba oi le bot ka khom roy kan da duga ticket to atop da pithokiba mi atop da nupi em da pithokiba matam da okay
ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯏꯊꯟꯗ ꯂꯩꯌꯦ ꯀꯩꯅꯣꯒ ꯀꯔꯤ ꯑꯣꯇꯤꯁꯀ ꯃꯄꯥꯒꯗꯤ ꯊꯥ 6ꯀꯤ ꯃꯃꯥꯡꯗꯒꯤ ꯇꯤꯀꯦꯠ ꯕꯨꯛ ꯇꯧꯔꯕꯅꯦ ꯀꯣꯟꯁꯔꯠ ꯑꯃ ꯑꯃꯦꯔꯤꯀꯥꯗꯩ ꯅꯨꯄꯥ ꯑꯃ ꯂꯥꯛꯏꯌꯦ ꯍꯤꯞ ꯍꯣꯞ ꯃ꯭ꯌꯨꯖꯤꯛ ꯑꯐꯥꯎꯕ ꯅꯨꯄꯥꯅꯦ ꯑꯗꯨ ꯂꯥꯛꯏꯌꯦ ꯑꯗꯨ ꯑꯣꯇꯤꯁ ꯈꯣꯏ ꯆꯥꯎꯔꯕꯅꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛꯇꯨꯗ ꯉꯥꯎꯖꯕꯅꯤꯅ ꯃꯄꯥꯅ ꯇꯤꯀꯦꯠꯀ ꯕꯨꯛ ꯇꯧꯔꯒ ꯑꯁ ꯇꯤꯀꯦꯠꯀ ꯌꯥꯝ ꯇꯥꯡꯉꯦ $200-200ꯒ ꯌꯧꯋꯦ ꯍꯧꯖꯤꯛ ꯇꯤꯀꯦꯠꯀ ꯐꯪꯗꯦ ꯃꯥꯗꯤ ꯊꯥ 6 ꯃꯃꯥꯡꯗꯩ ꯕꯨꯛ ꯇꯧꯍꯧꯔꯤꯅꯦ ꯑꯗꯣ ꯃꯣꯏꯅ ꯌꯦꯡꯕ ꯆꯠꯅꯈ꯭ꯔꯦ ꯐꯤꯔꯤꯠ ꯐꯤꯔꯣꯟꯒ ꯁꯦꯠꯅꯗꯅ ꯅꯨꯄꯥꯗꯨꯒꯤ ꯉꯁꯥꯏ ꯐꯣꯡꯕ ꯃꯣꯏꯒꯤ ꯖꯦꯀꯦꯠ ꯅꯨꯡꯒꯦꯠ ꯀꯔꯤ ꯀꯔꯥꯒ ꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒ ꯂꯤꯠꯅꯗꯅ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯑꯩꯅ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯠꯀꯦꯔ ꯇꯤꯀꯦꯠ ꯀꯛꯄꯤꯒꯦ ꯑꯩ ꯍꯁꯕꯦꯟꯅ ꯊꯥꯏꯅ ꯍꯥꯏꯅꯦ ꯆꯠꯆꯅꯤꯡꯗꯦ ꯅꯣꯏ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕꯗ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯀꯩꯅꯣꯝ ꯂꯩꯊꯣꯛꯀꯦ ꯍꯥꯏꯕ ꯑꯩ ꯃꯤꯉꯣꯟ ꯃꯇꯦꯡ ꯄꯥꯡꯊꯣꯛꯀꯦ ꯐꯥꯒꯤ ꯇꯧꯋꯦ ꯑꯩꯅ ꯍꯣꯏ ꯆꯠꯅꯈ꯭ꯔꯦ ꯀꯩꯈꯥꯏꯅꯗꯅ ꯃꯄꯥꯟꯗ ꯀꯩꯀꯩꯗꯣ ꯆꯥꯟꯅꯔꯨꯔꯒꯦ ꯀꯥꯏꯅ ꯍꯣ ꯐꯖꯅ ꯆꯠꯂꯨ ꯄꯄꯥꯏ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯦꯞꯄꯀꯣ ꯍꯣꯔꯦꯟꯗꯤ ꯃꯤ ꯇꯥꯞ ꯇꯥꯏ ꯆꯤꯟꯗꯣꯏꯅꯦꯅ ꯍꯥꯏꯌꯦꯕ ꯐꯣꯟ ꯅꯝꯕꯔꯗꯤ ꯆꯤꯟꯐꯥ ꯄꯨꯔꯕ ꯍꯥꯏꯕꯨ ꯑꯣꯇꯤꯁꯇꯤ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯣ ꯆꯤꯟꯐꯥ ꯄꯨꯔꯦ ꯀꯩꯒꯨꯝꯕ ꯃꯥꯡꯅ ꯈꯣꯠꯅ ꯇꯧꯔꯁꯨ ꯃꯤꯉꯣꯟꯗꯒꯤ ꯐꯣꯟ ꯇꯧꯕꯤꯌꯨ ꯍꯥꯏꯌꯨ ꯐꯣꯟ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯔꯦ ꯑꯩꯒꯤꯗꯤ ꯄꯨꯔꯦ ꯀꯥꯏꯅ ꯕꯦꯔꯦꯡ ꯊꯤꯙꯔꯝꯃꯦ ꯐꯣꯟ ꯅꯝꯕꯔꯒꯗꯣ ꯑꯣꯇꯤꯁꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯅꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯣꯇꯤꯁꯁꯦ ꯑꯣꯇꯤꯁ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 6ꯅꯦꯕ 6-7 ꯀꯥꯗꯧꯔꯦ 6ꯇꯣ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔꯗ ꯂꯣꯏꯔꯅꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯃꯣꯏꯒꯤ ꯁꯨꯇꯤ ꯑꯃꯨꯛ ꯊꯥꯔꯛꯑꯅꯤ ꯕ꯭ꯔꯦꯛ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯒꯤ ꯑꯗꯩ ꯑꯣꯛꯇꯣꯕꯔꯗ ꯑꯃꯨꯛ ꯀꯥꯔꯅꯤ ꯀꯥꯔꯒ ꯗꯤꯁꯦꯝꯕꯔ ꯈ꯭ꯔꯤꯁꯃꯥꯁ ꯃꯃꯥꯡꯗ ꯑꯗꯨꯗꯩꯗꯤ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯀꯩꯅꯣ ꯏꯌꯔ 7 ꯑꯗꯨꯝ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃ ꯍꯣꯡꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯤ ꯀ꯭ꯂꯥꯁ 6 ꯐꯥꯎꯗꯪ ꯂꯩꯌꯦꯕ ꯑꯗꯣ 7ꯗꯩꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯍꯣꯡꯉꯒ ꯃꯣꯏ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯧꯋꯦ ꯍꯧꯖꯤꯛꯀꯤꯁꯤꯅ ꯄ꯭ꯔꯤ ꯁ꯭ꯀꯨꯜ ꯀꯧꯋꯦꯕ ꯀ꯭ꯂꯥꯁ 6 ꯐꯥꯎꯁꯤꯅ ꯑꯗꯨꯒ 7ꯗꯩꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯇꯧꯋꯦ 7ꯗꯩꯗꯤ ꯈꯔ ꯂꯨꯈꯠꯂꯛꯑꯅꯤ ꯍꯧꯖꯤꯛ 6 ꯐꯥꯎꯗꯤ ꯌꯥꯝ ꯀꯟꯅ ꯂꯨꯗꯦ ꯑꯗꯨꯝ ꯂꯥꯏ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯅꯍꯥꯟꯒꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯦꯃꯟꯇ ꯂꯥꯛꯄꯗꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡꯁꯨ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕꯗ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯔꯦꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯘꯅꯁ꯭ꯌꯥꯝꯁꯨ ꯃꯥꯁꯨ ꯀꯩꯅꯣꯗ ꯚꯨꯕꯅꯦꯁꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯦ ꯃꯥ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤꯗꯣ ꯈꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯥ ꯍꯣꯁꯇꯦꯜꯗꯒ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯅꯍꯥꯟꯒꯤ ꯖꯦꯝꯁꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯤꯈꯤꯕ ꯍꯧꯖꯤꯛꯀꯤ ꯇꯧꯕꯨꯡꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯀꯩꯅꯣꯗ ꯂꯩꯌꯦꯅ ꯇꯧꯕꯗꯣ ꯀꯔꯤ ꯏꯌꯥꯔꯄꯣꯔꯠ ꯃꯌꯥꯗ ꯂꯩꯕꯗꯣ ꯘꯔꯤꯗ ꯑꯗꯨꯁꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯒꯤ ꯀꯣꯂꯦꯖ ꯑꯝꯗ ꯈꯟꯗꯅ ꯑꯗꯨꯒꯤꯗ ꯃꯥ ꯃꯤꯡ ꯆꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯈ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯝꯕ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯃꯤꯟꯅꯕ ꯗꯦꯞꯁꯟꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯊꯕꯛ ꯑꯊꯨꯕꯒꯤ ꯑꯃ ꯇꯧꯁꯜꯂꯣ ꯅꯅꯥꯎꯄꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯇꯨ ꯉꯝꯅꯕ ꯍꯥꯏꯅ ꯑꯩꯅ ꯘꯅꯁ꯭ꯌꯥꯝꯒꯤ ꯃꯆꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯉꯥꯡꯗꯣ ꯑꯗꯨꯒ ꯃꯣꯏ ꯀꯣꯟꯇꯦꯛ ꯇꯧꯅꯍꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯀꯣꯜ ꯁꯦꯟꯇꯔꯒꯤ ꯊꯕꯛꯇꯣ ꯏꯟꯇꯔꯚꯤꯌꯨ ꯀꯧꯔꯛꯇꯅ ꯉꯁꯤ ꯂꯥꯁ ꯏꯟꯇꯔꯚꯤꯌꯨꯅꯤ ꯊꯕꯛ ꯈꯜꯂꯕꯒꯨꯝꯕꯅꯦ ꯑꯗꯨ ꯃꯥꯁꯨ ꯊꯕꯛ ꯍꯧꯈ꯭ꯔꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯈꯪꯍꯟꯖꯒꯦ ꯇꯧꯕ ꯑꯗꯣ ꯅꯍꯥꯟꯗꯣ ꯃꯣꯏ ꯃꯌꯥꯝ ꯗꯦꯜꯂꯤ ꯅꯨꯡꯂꯤ ꯀꯩꯀꯥ ꯆꯠꯇ꯭ꯔꯤꯉꯩꯗ ꯘꯅꯁ꯭ꯌꯥꯝꯁꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯅꯝꯃ ꯑꯩꯅ ꯑꯣꯔꯦꯟꯇꯦꯟ ꯀꯣꯂꯦꯖꯀꯤ ꯃꯥꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔꯅꯦ ꯍꯥꯏꯕꯗꯣ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯇꯧꯔ ꯃꯣꯏ ꯆꯥꯛ ꯀꯧꯕꯤꯌꯦ ꯑꯩꯒꯤ ꯅꯦꯐ꯭ꯌꯨꯁꯨ ꯗꯦꯔꯥꯗꯨꯟꯗꯩ ꯊꯣꯛꯂꯛꯄ ꯑꯗꯣ ꯃꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗꯏꯅꯝꯃꯅ ꯃꯣꯏ ꯃꯌꯥꯝꯗꯣ ꯗꯤꯟꯅꯔ ꯅꯣꯡꯃ ꯄꯤꯖꯈ꯭ꯔꯦ ꯃꯣꯏ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯥꯛꯑꯣꯅ ꯇꯧꯔꯒ ꯑꯗꯨꯁꯨ ꯁꯨꯝ ꯈꯪꯍꯟꯖꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯣꯇꯤꯁꯀꯤ ꯕꯥꯔꯗꯦꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯣ ꯗ꯭ꯔꯃꯥꯗꯣ ꯅꯪꯅꯕ ꯇꯧꯕꯤꯔꯣꯅꯦꯀꯣ ꯗ꯭ꯔꯃꯥ ꯑꯃ ꯇꯣꯟꯕꯗꯣ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅꯦ ꯗ꯭ꯔꯃꯥ ꯑꯃ ꯊꯣꯟꯕꯗꯣ ꯁꯣꯏ ꯇꯧꯔꯛꯑꯅꯤ ꯇꯣꯟꯕꯗꯨꯁꯨ ꯅꯪꯍꯜꯂꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯁꯨ ꯑꯃ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨꯃꯒ ꯑꯃꯨꯛ ꯇꯧꯔꯁꯦ ꯅꯨꯃꯤꯠꯇꯨ ꯄꯨꯂꯞꯅ ꯇꯧꯔꯁꯨ ꯌꯥꯏꯌꯦ ꯅꯨꯃꯤꯠꯇꯨꯗ ꯐꯣꯡꯉꯁꯨ ꯌꯥꯔꯦ ꯑꯃꯗꯨꯁꯨ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯅꯤꯗꯣ ꯐꯪꯖꯟꯅꯔꯁꯨ ꯌꯥꯔꯦ ꯅꯨꯃꯤꯠꯇꯨꯗ ꯄꯨꯂꯞ ꯐꯖꯅꯕ ꯈꯟꯅꯔꯁꯤ ꯃꯦꯗꯥꯝ ꯐꯖꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯊꯃꯥꯁꯅꯥ ꯀꯧꯖꯩ ꯑꯩ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯐꯣꯟꯁꯦ ꯌꯥꯝ ꯐꯪꯒꯟꯗꯦꯕ ꯑꯗꯩꯗ ꯇꯧꯗꯕ ꯑꯩꯅ
ꯌꯥꯝ ꯐꯪꯒꯟꯗꯦ ꯏꯁꯩ ꯁꯛꯅꯁꯤꯗꯁꯨꯅꯦ ꯑꯣꯂꯦꯟ ꯂꯣꯏꯒꯤꯗꯁꯨ ꯐꯪꯗꯦ ꯑꯗꯣ ꯃꯤꯅ ꯁꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯕꯗꯤ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯆꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯁꯤꯁꯨꯅꯦ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯒꯅꯦ ꯏꯕꯨꯡꯉꯣꯅ ꯄꯥꯎꯈꯨꯝ ꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯁꯦ ꯑꯗꯒꯤ ꯏꯁꯄꯦꯛꯇꯇ ꯌꯥꯏꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯩꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯉꯥꯡꯁꯦ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯍꯦꯛ ꯑꯉꯥꯡꯅꯤꯕꯨ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯖꯕ ꯑꯩꯁꯦ ꯌꯥꯝꯅ ꯑꯗꯣ ꯑꯉꯥꯡ ꯐꯥꯕꯗꯣ ꯑꯩ ꯌꯥꯝ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯕ ꯏꯁꯥꯁꯤꯗ ꯑꯗ ꯑꯩꯅꯅꯦ ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯐꯥꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯇꯩꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯐꯥꯕꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯆꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯁꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯗꯦ ꯃꯌꯥꯝ ꯈꯪꯍꯜꯂꯤꯅꯤ ꯈꯪꯗꯕ ꯌꯥꯗꯦ ꯇꯥꯍꯜꯂꯤꯅꯤ ꯇꯥꯍꯟꯗꯕ ꯌꯥꯗꯦ ꯐꯥꯕ ꯄꯨꯟꯕ ꯑꯁꯤ ꯃꯌꯥꯝ ꯌꯥꯎꯔꯤꯅꯣ ꯑꯁꯦꯡꯕ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯉꯥꯡ ꯐꯥꯕꯁꯦ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯉꯥꯡ ꯐꯥꯕ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅꯕꯅꯤ ꯑꯗꯨꯅ ꯇꯥꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯇꯥꯅꯤꯡꯗꯦꯅ ꯊꯧꯗꯣꯛꯇꯨ ꯊꯣꯛꯂꯛꯀꯅꯣꯗꯤ ꯌꯥꯔꯣꯏꯕ ꯇꯥꯔꯒ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯣꯏꯔꯤꯗꯣ ꯀꯗꯥꯏꯗꯩꯅꯣꯗꯣ ꯑꯁꯤ ꯃꯣꯏ ꯁꯣꯏꯔꯦꯗꯅ ꯑꯩ ꯏꯁꯥꯅ ꯇꯧꯕꯗꯗꯤ ꯑꯁꯣꯏꯕꯁꯦ ꯈꯪꯗꯕꯅꯦꯕ ꯃꯤꯅ ꯇꯧꯕꯗꯤ ꯂꯣꯏ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯪꯍꯧꯔꯒꯗꯤ ꯄꯔꯥ ꯑꯃ ꯇꯝꯍꯧꯔꯒꯗꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯤꯈꯣ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯝ ꯀꯔꯤ ꯂꯥꯛꯄ ꯑꯗꯨꯝ ꯈꯪꯃꯤꯟꯅꯈꯤꯁꯤꯀꯣ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅꯦ ꯇꯥꯔꯤ ꯑꯩꯈꯣꯏ ꯂꯨꯝꯃꯒ ꯁꯨꯝ ꯇꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯅꯦ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯃꯄꯨꯅꯁꯨ ꯄꯤꯕꯤꯁꯅꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯈꯣꯡꯂꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯦꯡꯈꯪ ꯁꯝꯕꯜ ꯑꯗꯨ ꯑꯗꯥꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯊꯣꯛꯏ ꯁꯤ ꯌꯥꯝ ꯃꯥꯌꯣꯛꯅꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯇꯧꯖꯔꯤꯁꯦ ꯅꯨꯃꯤꯠ 4ꯅꯤ ꯑꯃ ꯃꯩ ꯍꯦꯛꯇ ꯂꯥꯛꯇꯦ ꯑꯗꯩꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯁꯨ ꯌꯥꯝꯅ ꯑꯁꯣꯝꯗ ꯁ꯭ꯇꯥꯐ ꯂꯩꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡ ꯑꯉꯥꯡ 2-3 ꯇꯧꯗꯅ ꯍꯣꯠꯅꯖꯔꯤꯁꯤ ꯍꯣꯠꯅꯖꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯗꯨ ꯃꯔꯛꯇꯨꯗ ꯂꯩꯕ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯎꯃꯦꯁꯅ ꯂꯩꯕꯗꯣ ꯎꯃꯦꯁꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯗ ꯇꯥꯏꯐꯠ ꯇꯥꯗꯅ ꯍꯦꯛꯇ ꯊꯛ ꯅꯤꯛꯇꯅ ꯂꯩꯔꯤ ꯑꯁꯣꯝꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯊꯧꯁꯨ ꯌꯥꯝ ꯆꯤꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯤ ꯀꯅꯥꯏꯅꯣ मियाम ngaihak ko nungai na ba potha na ba honajari ban mayam na support to biu nuksi biu haidan haijari koina awa ba mayong nari mayam se mayam da tamba ya basu yawi tamba ya da basu yawi sidi live platform ni no ko koin theng nari si tar di ko thabak e don koino haiji bon hojik su adana thagachari mayong na jage punama mayam support to biu hello minga ma de life am hai biu orang kuno ina pe ma tini bu kuire phone tau da ba auta yenge phangbra yenge tau rai phange ma aina na ngarang lo na lo the na ibu na angang nupi macha ani ka macha ki da ba kara oi da no tau ri na hange na chum tau ba masak ude ai di kai noi ma khonje noi tai ro kari no phone dei uri ro isa gi ma khon di ta da ba ko angang nupi macha am kap pa soire isa gi sakti u da ba hai dong na tro sakti u da ba ade da ichanupi ni amana songi yambagi machani adu se ichanupi macha hai tare songi duno mo ichanupi da igi hek inaw no pai machani adana khoi da yamna kezaba mongjaba hai tare khoi de ningon do amau leitram ni na ichanupi khok lei mai bangre ana khoi gi ningon yam tang hai tare adana ningon ne hai tare ai naw pai machani adana ma che khoida thang jagumba akhoi de hek lai angang ori nge de hongna mama hoi kai mapa loi hun tho ma se tum akhoi si de thar tum ji tum ba yauri ni khoi sahi hom su jale de no ko khoi na si da phak thara tum khalai ja ado pandam mama phire
ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯪꯅꯕ ꯍꯣꯠꯅꯖꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯈꯥꯡꯉꯤꯅꯦ ꯑꯗꯨꯅ ꯁꯤ ꯃꯔꯛꯁꯤꯗ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯗꯨꯅ ꯃꯥꯒꯤ ꯃꯕꯨꯡ ꯑꯃꯒ ꯂꯩꯌꯦ ꯑꯗꯨꯅ ꯃꯥ ꯂꯧꯕ ꯂꯥꯛꯑꯅꯦꯅ ꯍꯥꯏꯖꯜꯂꯛꯄ ꯑꯗꯨ ꯃꯥꯗꯤ ꯍꯌꯦꯡ ꯀ꯭ꯔꯤꯁꯅ ꯖꯔꯃꯅꯤꯅ ꯁꯨꯇꯤ ꯊꯥꯅꯤ ꯑꯗꯨꯅ ꯃꯥ ꯆꯠꯂꯣꯏꯅ ꯍꯥꯏꯕ ꯑꯗꯨ ꯃꯄꯥꯅ ꯌꯥꯔꯣꯏ ꯍꯣꯝꯋꯥꯔꯛ ꯇꯧꯒꯗꯕ ꯂꯩ ꯁꯤꯗꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯆꯥꯕꯅꯤ ꯂꯥꯎꯅ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯩꯅ ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯊꯤꯜꯂꯒ ꯅꯄꯥꯅ ꯀꯧꯔꯦ ꯂꯥꯛꯑꯣ ꯊꯤꯜꯂꯦ ꯂꯥꯛꯑꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯞ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤꯅꯦ ꯆꯠꯄ ꯉꯝꯃꯣꯏꯅ ꯑꯗꯩ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯄꯣꯛꯀꯦ ꯂꯩꯇꯔ ꯅꯪ ꯑꯁꯣꯝꯗ ꯄꯣꯛꯏꯗꯤ ꯀꯩꯒꯤꯅꯣ ꯑꯗ ꯑꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯃꯆꯥꯗꯨꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯅꯥꯏꯅꯣꯕ ꯑꯗꯨꯏꯅꯤꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯩ ꯁꯨꯝ ꯊꯥꯒꯠꯄꯅꯤꯗ ꯑꯗ ꯌꯨꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯚꯤꯗꯤꯑꯣ ꯅꯝꯃꯝꯃꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯣꯛꯅꯤꯡꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯃꯥꯁꯦ ꯇꯣꯛꯅ ꯀꯞꯄ ꯊꯦꯝꯃꯦ ꯑꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯇꯨꯝꯁꯤꯟꯅꯒꯦ ꯃꯣꯏ ꯕꯕꯥ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯇꯨꯝꯁꯤꯟꯅꯒꯦ ꯇꯨꯝꯈ꯭ꯔꯦꯅ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯗꯩ ꯉꯥꯏꯍꯥꯛꯇꯪꯗꯣ ꯑꯩꯈꯣꯏꯗꯤ ꯇꯨꯝꯐꯝ ꯊꯥꯐꯝꯗꯣ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯁꯣꯐꯥꯗ ꯃꯥꯁꯦ ꯎꯞꯁꯜꯂ ꯇꯨꯝꯁꯤꯟꯅꯈ꯭ꯔꯦ ꯃꯄꯥ ꯂꯥꯛꯑꯦꯕ ꯃꯄꯥ ꯂꯥꯛꯑꯀꯥꯟꯗ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯣ ꯍꯥꯏ ꯃꯥꯁꯦ ꯑꯁ ꯄꯨꯔꯥ ꯇꯨꯝꯁꯤꯟꯅꯔꯒ ꯄꯨꯔꯥ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯃꯄꯥꯗꯤ ꯌꯥꯝ ꯀꯤꯕ ꯍꯥꯏꯇꯥꯔꯦ 3-4ꯔꯛ ꯀꯧꯕꯗ ꯐꯨꯛ ꯍꯧꯒꯠꯂꯦ ꯑꯗꯨ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯇꯞꯅ ꯃꯇꯨꯡ ꯏꯟꯅꯔ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯏ ꯋꯥꯅꯤ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯃꯤ 2.5-3 ꯍꯦꯟꯅ ꯌꯦꯡꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯥꯗꯤ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤ ꯃꯆꯥꯅꯤ ꯑꯗ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯑꯗꯨꯅ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯇꯥꯔꯦ ꯂꯧꯕ ꯂꯥꯛꯑꯅꯤ ꯑꯗꯨꯗ ꯀꯞꯄ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯩꯈꯣꯏꯗ ꯑꯗ ꯑꯩꯈꯣꯏꯅ ꯃꯤ ꯃꯆꯥꯒ ꯄꯥꯏꯔꯨ ꯌꯥꯕꯖꯥꯠꯅꯤ ꯑꯗ ꯑꯩꯅ ꯚꯥꯞ ꯑꯣꯏꯗꯗꯅ ꯑꯩꯈꯣꯏꯗꯩꯗ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯕꯗ ꯑꯩꯅ ꯁ꯭ꯇꯦꯖꯗ ꯏꯁꯩ ꯁꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯄꯤꯛꯄ ꯃꯌꯥꯝ ꯂꯨꯄꯥ 10 ꯄꯤꯔ ꯁꯦꯟ ꯊꯥꯔꯛꯄꯗꯣ ꯑꯗꯣ ꯃꯥꯗꯤ ꯅꯥꯀꯟꯗ ꯂꯤꯂꯥꯗ ꯌꯦꯡ ꯂꯩꯕ ꯃꯥꯅ ꯃꯁꯤ ꯖꯦꯝꯁꯁꯤ ꯃꯁꯤ ꯃꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯖꯦꯝꯁꯁꯤ ꯃꯁꯤ ꯍꯥꯠꯇꯣꯛꯔꯒꯦꯁꯦ ꯃꯁꯤ ꯀꯨꯝꯍꯩ ꯑꯃꯅꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯔꯥꯀꯦꯁ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯍꯪꯖꯅꯤꯡꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯔꯥꯏꯋꯥꯏꯗ ꯆꯠꯂꯒ ꯀꯅꯥꯗ ꯇꯧꯔꯒ ꯀꯃꯥꯏꯅ ꯈꯪꯕ ꯇꯦꯁ ꯇꯧꯕ ꯌꯥꯒꯦ ꯀꯔꯤꯕꯣ DMIT ꯍꯥꯏꯕꯗꯨꯔꯣ ꯑꯗꯨ ꯐꯣꯟ ꯅꯝꯕꯔ ꯂꯧꯕꯤꯔꯣ ꯑꯩꯈꯣꯏꯗꯒꯤ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯊꯧꯔꯝꯗꯨꯒꯤ ꯃꯈꯥ ꯀꯦꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯦ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯨ ꯃꯔꯝꯗꯤ ꯃꯁꯤ ꯑꯣꯖꯥꯅ ꯍꯪꯕꯤꯔꯤꯗꯨ ꯌꯥꯝ ꯐꯩ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯑꯃꯅꯤ ꯑꯣꯖꯥꯅ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟ ꯂꯣꯏ ꯊꯣꯛꯑꯦꯕ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯤ ꯁꯣꯛꯀꯦ ꯀꯔꯤ ꯁꯣꯟꯒꯦ ꯍꯥꯏꯁꯦ DMITꯁꯦ ꯈꯨꯠ ꯃꯔꯝꯁꯤꯗꯩ ꯈꯪꯗꯣꯏꯅꯦꯕ ꯑꯗ ꯁꯣꯜꯂꯤꯕ ꯃꯔꯝꯗꯨ ꯈꯛ ꯇꯥꯟꯅꯕꯩ ꯋꯥꯅꯤ ꯑꯗꯩ माना सोलगा IQ लेवल दु याम मसागी नेम लेरगदी समना हाबदा डॉक्टर ओइररोइदोबा मीदुदा डॉक्टर तमोन तमजलदी केम कानदे अदि डॉक्टर ओइदो मीदुदा खोइन पुलिस अमो हेलदी अदो मुक्सु सानद्रिमने हाइजरिबा अदि इसै नोमाय आर्ट तौरगा फावगदो मीदुदा खोइन सोम नाकन उ सोहन थमदी बेरा कादोरिमने हाइजरिबा अदुना मागी मरमदो खंगतोकपा ब्रेन जे करी सोलिनो हाफ ब्रेन ओरिब्रा ओइगी सोलिरा करिगी सोलिनो गाइसे खंगतोकपै वानिदा अदुना मोइगा अदुम तानबिबे यारे ओजा अदुम नंबर दु खंगद्रगसो खोइदा हंबिरो मेसेज ता थाजरके अदुम याइको ओजा होय फरे थैंक यू थागचरी थोरम ताबिरमबगीदमक दुगा वहांगसे हंबिरपगीदमक हाइतारे खोइना नुंगाइजरीदी खोइना सिनजरीबा थोरम अमना मदुगी महै ओइनगा मयामनगा हंबिरकपदो याम नुंगाइजेबा थोरम मंगा तोरगा कॉल तौबई तौबीदबोय तानिंगदबोय को मैम तौ लेदे ओंथोकपनीदा खल्लेबा खोइसु डॉक्टर अम पुरे डॉक्टर दु लाइङेदा खंगनिंगबा खंगौबा केम काइदे अखोइ हिरम खुदिमक तो खोइ लोइन खंगदेदना आइसु मंगाइ खोइने हिरम अमदा खंगबै वानी खोइने खंगदबसु म्याम लेबा मरमदे आई ईश्वर नते लाई नते अन ईश्वर बौ हारिमनी असोइबा लेरिमनी म्याम खंगिदुनिको अदुना हेलो मिंग अमदे लेफम हाइबिस हेलो सर आई कोसवाइदगी थेम तराम नोचरी प्रोग्राम जम नुंगाइ सा अदो सर खोइगे स्पेक्टर तयाई अथेंबगीजा सर ख सोंदाबा नुमित पुंग अमी दगुंबा सानाबा नुमिसे सा सिदा खोइगे पुंग 11 दगी संदोइबा सुमांग निराजा
kitang sonda biraga lodo bawda sanabada sara akaiba leiba leite oh som sai ta ngai le do sorok budi lila do loisan gim phayo takak ani sona sanabado sar adu amada loisan biraga ko sar ko yai kasu kai de aduji saroina pung balo da tamiba renai da story do aduju kitang mo sonda biraga sar ko mani mana toro sa silla bi amno ajani sarak si dana ba adu sai duju amok sarak kara hang gadi sai jo amani hapan dai do sa hoi ngarang di am ngan sana bani ngal as ngarang di ngan gi dana ko ai je ngan man dana mo kare tare matam ji hing do lem lei bani ba nung te gi theng to mani mo tum ya de ba do su dum ko je tawi sa gi program je ko loi bo tum ta gari hoi ona jage am noi je suggestion to bi rok pa dum khoi matang geng jarak ke adu sa mana ko sa khoi ko swai da tang kun mari da sa en ka loi ba lak ni no takti de sa ko hoi adu sa ko swai lambi do ka section view ko lambi du am patra me sar ngarang nung kan na ta ba do sar ko hoi lambi da ngarang pagi kom le bi na phana ye sa as adu ni ne nga ka ji ngamu phana ye na ko na ka chen tho pagi du da ma ha nya re ba lambi yam na ra ni sa labuk ta nga phadre khongba nga phadre lambi do in phare do adumai na ha sar ko swai lambi ju sa ta ju tum lakti bani sa adi phaja bani ba adi phajare gadra laura ga ko tawre thank you anwai ngarang su bisempur da lila du tholop ga gari du lila sanabam du dagi meter cham yang khai mung lap na khame adai nong chu sure satin na son da pare bag ama yale khoi goben na bag tom pai bi re ade sorok tu deng jam lakuni da sorok te ising da pete u badu mamani no udre khong get thang du nam tang aina dak na kumu khongup chu pura thum gi wan de sing jina phajai na hai aina mo da aina mu phajai hai na koi taw mo cha jo ma jo net la male ma jo mo khong du pura khongup tu ising du lupi sorok me ai de ni ko hai se sorok me ai du khongup tu thum ngai chang adi kya mo yeng biro ising du thal laga nong su chori ba jam ngarang so lepte adona da mai tawi adegi amuk gari da car da pochai hopping ai du da gari ma thore ma du machine ingon da soi ising gap salam ne na satin do da khanda baduna aduna la idu magic ne ba magic tu na de caption biram dre ba tap na thogre tung da nu pam sam lai aduna mana sidi gari msani thaido cha chane khale do thaido cha ne khan baduna fis no caption me sorry hai mana hoi de yai da ising manak ta lepu ba khoina ne hai dana thank you thagachari Nifuga Taret Subha Foundation Day celebration of Quasify Youth Volunteers Organization Miyamna Kaibo waina khangnaba aduga theme na Manipur present conflict and common people na haiba aduga sidaida thorom se pangthok ko dori bani August tang kon mari nomaijing nomit aduga sei nomai ge thorom haitare Quasify ibudo nongda lairen pakhang bagi laibung se hanasu chasarure aduga laibung sidani blue band music ka loina na band music ka manipur ge sei sakpa miyam ga numit sid anchor hai tare anchor oina tawbani nei sei matek khara sa ga tawdori bani khangde kari tawdori no mayam purmaki khoi mimicry artist natte hoje kandi sei tawbuji mimicry ge artist ni am tawe mi makhon sa dana de ge ama tawdana adugu mate ka hai na khoi heijade tawjade adubu samna nungsi bibage haibirak pe matungina tawdorim hello ming amade lai from haibiu thangabok legi Pramavati hojik angang amai video thara muda angang si isa nupi ro aigi nau nupagi macha nupi naming kari ko ba laijelembi sei kya surage handak chahi ama chapchare sahi amata chapcha da ngai ri mana inspector te ai tharaga jagoi sari ro tori ja akhoi si taram bane aduda lawyer baduda muthatkre adu muthalam matungda masu sansaraga chenaram bane adudagi mana muk tharakpa adu thara khidang nikpa horakpaduda akhoi na mu muthalle sidi video nam hoge nokninge na aina
ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯒ ꯃꯥꯅ ꯊꯥꯔꯛꯄꯗꯨ ꯍꯦꯛ ꯆꯥꯟꯅ ꯊꯣꯛꯈꯤꯕ ꯇꯦꯛꯀꯁꯨ ꯂꯥꯎꯔꯤꯅꯦ ꯀꯃꯥꯏ ꯊꯥꯏꯅꯣ ꯒꯥꯏꯁꯦ ꯃꯥ ꯈꯪꯉꯤꯅꯦ ꯂꯩꯔꯒ ꯊꯥꯏ ꯇꯦꯛꯑꯅ ꯊꯥꯔꯤꯅꯦ ꯑꯗꯨꯒ ꯅꯤꯛꯏꯅꯦ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯃꯥꯁꯨ ꯈꯪꯕ ꯇꯦꯛꯀꯁꯨ ꯊꯥꯔꯤꯌꯦ ꯇꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯥꯅ ꯊꯥꯔꯤꯁꯤ ꯃꯇꯦꯛ ꯑꯃ ꯄꯠꯊꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯁꯤꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯆꯍꯤ ꯑꯃꯈꯛ ꯃꯄꯨꯡ ꯐꯥꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅ ꯍꯥꯏꯇꯥꯔꯦꯅꯦ ꯊꯋꯥꯏ ꯌꯥꯎꯖꯗꯅ ꯃꯥꯅ ꯊꯧꯔꯝꯁꯤꯗ ꯇꯧꯔꯛꯄꯅꯤꯗ ꯍꯜꯂꯣ ꯍꯜꯂꯣ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔ ꯈꯨꯔꯨꯝꯖꯔꯤ ꯗꯁꯥꯁꯦ ꯃꯅꯝ ꯃꯅꯝ ꯇꯥ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯕ ꯌꯥꯎꯗꯕꯣꯏ ꯈꯔ ꯈꯔ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯍꯣꯏ ꯀꯔꯤ ꯑꯃꯨꯛ ꯑꯅꯥꯕ ꯀꯔꯤ ꯌꯥꯎꯔꯒꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯈꯤꯗꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯏꯄꯥ ꯅꯨꯄꯥ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯁꯨ ꯌꯥꯎ ꯂꯩꯔꯦ ꯑꯩ ꯇꯧꯔꯤꯁꯤ ꯄꯨꯡꯂꯥꯡ ꯂꯩꯔꯦ ꯑꯗꯨꯅ ꯌꯨꯝ ꯃꯄꯥꯟ ꯀꯛꯄꯗꯨ ꯑꯧ ꯀꯀꯥ ꯃꯨꯕꯤ ꯍꯣꯏꯁꯨ ꯌꯨꯝꯗꯣ ꯃꯃꯥꯡ ꯍꯦꯟꯗꯣꯛꯄꯗꯣ ꯌꯥꯎꯈꯤꯕ ꯃꯥꯜꯂꯦ ꯑꯍꯨꯝꯗꯣ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯃꯥꯏꯁꯨ ꯃꯨꯕꯤꯒꯤꯁꯨ ꯀꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯒꯦꯠꯇꯣ ꯌꯨꯝꯗꯤ ꯁꯣꯛꯇꯦ ꯒꯦꯠꯇꯣ ꯈꯔ ꯁꯣꯛꯄ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯨꯒꯥꯏꯕꯒꯤ ꯑꯗꯒꯤ ꯀꯀꯥ ꯃꯨꯕꯤꯒꯤꯅ ꯉꯁꯥꯏ ꯍꯣꯇꯦꯜꯒ ꯇꯧꯕ ꯃꯌꯥꯝꯗꯣ ꯍꯣꯇꯦꯜꯅꯣ ꯀꯩꯅꯣ ꯌꯥꯒꯤꯔ ꯃꯤꯠꯀꯤꯔ ꯌꯦꯡꯐꯝ ꯑꯃ ꯂꯩꯕꯗꯣ ꯂꯣꯏ ꯌꯥꯎꯍꯧꯕ ꯃꯥꯜꯂꯦ ꯑꯩ ꯑꯗꯨ ꯃꯄꯥꯗꯣ ꯇꯣꯏꯅ ꯂꯝꯕꯤ ꯆꯠꯄꯅꯤꯅ ꯑꯗꯣꯝꯗ ꯐꯥꯎꯔ ꯆꯠꯂꯦ ꯂꯝꯕꯤꯗꯤ ꯐꯠꯇꯦꯕꯨꯀꯣ ꯑꯁ ꯑꯗꯨꯅꯤ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯑꯗꯒꯤ ꯑꯗꯨ ꯗꯁꯥꯁꯦ ꯃꯅꯝ ꯇꯥ ꯂꯩꯔꯦ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯅꯤ ꯆꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯗꯕꯒꯤ ꯁꯥꯞ ꯇꯧꯅꯦꯗ ꯑꯩ ꯁꯥꯞ ꯄꯥꯜꯂꯕ ꯑꯗꯨꯁꯨ ꯌꯥꯎꯅꯤꯡꯕꯅꯦ ꯈꯣꯡꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯗꯨꯒꯤ ꯏꯊꯟꯗꯒ ꯇꯥꯕꯗꯨꯗ ꯌꯥꯎꯕꯗꯨ ꯉꯝꯗꯕ ꯑꯗ ꯐꯔꯛ ꯇꯥꯗꯅ ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒꯤ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯉꯥꯡꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯅꯦ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅꯁꯨ ꯍꯥꯏꯈꯤ ꯀꯩꯅꯣ ꯁꯤ ꯀ꯭ꯔꯤꯁꯅꯅꯦꯅ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯉꯥꯡꯗꯒꯤ ꯑꯍꯟꯗꯒꯤ ꯄꯨꯔꯥ ꯉꯥꯎꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯥꯏꯕꯗ ꯀ꯭ꯔꯤꯁꯅꯅ ꯕ꯭ꯔꯖꯕꯤꯟꯗꯥꯕꯟꯗ ꯕꯥꯁꯤ ꯈꯣꯡꯗ ꯅꯍꯥ ꯑꯍꯟ ꯂꯣꯏꯅ ꯉꯥꯎꯏ ꯑꯗꯣ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯃꯉꯣꯟꯗ ꯂꯣꯏ ꯀꯧꯔꯕ ꯑꯣꯏꯅꯤꯡꯉꯤ ꯁꯟꯁꯤꯡꯅ ꯍꯝꯕꯥ ꯍꯥꯏꯅ ꯇꯥꯕ ꯑꯣꯏꯅꯤꯡꯉꯦꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗ ꯇꯥꯔꯦ ꯂꯣꯏꯅꯃꯛ ꯅꯍꯥ ꯑꯍꯟ ꯄꯨꯝꯅꯃꯛ ꯂꯣꯏ ꯉꯥꯎꯔꯦ ꯑꯗꯨꯅꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕ ꯑꯉꯥꯡꯗꯨꯅ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯑꯩꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯥꯠꯄ ꯂꯥꯏꯞ ꯆꯥꯠꯇ ꯌꯥꯎꯕꯁꯦ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯇꯥꯗꯤ ꯑꯗꯨꯝ ꯇꯥꯖꯕ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯁꯥꯔ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯝ ꯂꯣꯏ ꯅꯨꯡꯉꯥꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯇꯥꯖꯩ ꯑꯗ ꯃꯇꯝ ꯆꯥꯅ ꯌꯥꯎ ꯉꯝꯖꯗꯕꯩ ꯋꯥꯅꯤ ꯊꯝꯖꯔꯦ ꯁꯥꯔ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯗꯁꯥ ꯀꯩꯀꯩ ꯂꯥꯡꯕ ꯂꯣꯏꯅ ꯀꯣꯛꯁꯅꯨ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯀꯣꯛꯆꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯇꯥꯕꯤꯔꯛꯄ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯕꯤꯔꯝꯕ ꯀꯌꯥ ꯑꯗ ꯌꯥꯎꯕꯤꯔꯝꯕ ꯀꯌా ꯂꯥꯞꯈꯤꯕ ꯀꯌꯥ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯔꯝꯕꯗꯒꯤ ꯃꯁꯥꯒꯤ ꯊꯕꯛ ꯆꯤꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯡꯂꯥꯞ ꯂꯥꯞꯅꯈꯤꯕ ꯀꯌꯥꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯏꯅꯧ ꯅꯧꯅ ꯇꯥꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟ ꯇꯥꯔꯒ ꯂꯩꯔꯨꯕ ꯃꯌꯥꯝ ꯑꯃ ꯏꯅꯧ ꯅꯧꯅ ꯆꯪꯁꯤꯟꯕꯤꯔꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯧꯗꯧꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯉꯛꯄꯅꯤꯀꯣ ꯄꯨꯟꯁꯤꯁꯦ ꯑꯣꯏꯔꯤꯁꯤꯐꯥꯎ
ꯊꯋꯥꯏꯗ ꯌꯥꯎꯕꯤꯔꯝꯕ ꯅꯣꯡꯃꯒꯤ ꯃꯃꯤꯡ ꯄꯟꯕꯁꯤꯗ ꯔꯦꯗꯤꯑꯣꯗ ꯃꯃꯤꯡ ꯄꯟꯃꯟꯗꯅ ꯃꯃꯤꯡ ꯍꯦꯛ ꯍꯧꯗꯠꯄꯐꯥꯎ ꯌꯥꯎꯕꯖꯥꯠꯅꯤ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯔꯝꯕ ꯃꯌꯥꯝꯁꯦ खरा लेरकांद दुम मागी मागी मथौना चिनगिबदगिनी खंगदे अदगी सुम ताबदगी मोनोटोनस ओरकपा हाइगदरा अखोइना सुम तौरकपदो हंजनबदो मियोबसे अनौबसु पामैदनको अनौब खोंथा अदो ngasi फावबद अखोइना चही 9 मापन गे जर्नी सिदा हेक होरकपदे ngasi फावबद दुम कायदना लेंगदना लेबसु दुम यावे अदुम होंगिबसु दुम यावे होंगिबा मीन्स मथौ चिनबदगी नत्रगा इमुंग मनुंगी अमा मतौकिबदि तौबसु यावे तमंग बोदे मियोबे लाइबा सिसिनिदा अदु वानिदा हेलो Saya kunjung Agi di mana pernah cerita kunjungan Magi video tarak itu yang nunjuk sih saja. Ada ingat kajian yang budi, koi angang itu budi mana video tarak yang angang mata ada di mana gian tarak pada kan section doje. Ayo mana talk itu cuma tu ni ko. Sahabat tambah mana tu tambi kan mana panggil apa cangda. Adagi regulator ki manata mana tawriba poto khangan bigano haitare lekhatna he chatpa ka bhai lekhat leram bad mag yaw gre haitare adagi cha sa do khamadi khangge da ni haigen da dum yaw gre na pu ka ni yam na wa ba ta ba ni am makhong kut kalak ma tam kitang section ba ma ma thau tai hoi radio tha ba du bi yana yam na sum taw di haina ga yeng ga taw jeri ni ma gi yom jeri du jen ngai do dum pu haitare sumba thawdok se dum thokpa lei aduna yamna section ba matam chu oirakadoi nestagi man he ka phai phamba he kodoi satpa haiba support pairaga pochai pa satpa sum haiba ka phai thang bai rak pai je ngarang han da ju masi ko gi infar manu gi ching leidong do man dola ni tara ga nga ma lei tri chu anwai ta bai ta aduna ai ngai jeni gi section ba wat pa gi tang na phangjawi cha jing khriga da khala siwa kongai ni adagi simama pa gi achoi bani hajara ka duni ko ne yan nanaw na hajadu ji yamba aduna yam section ba matam ni haibasin thamjage hangang du video du di am shire phajai ani shuda yamba ko ji nasi ngarang ji kano da chu pause da chu na da ba hal namaka tat ya de langhan da ya de hangan da ya de hai phom da hangan lu bagi duga dum phujai ba kha yaw ba le khom le rang da tai ra duga fazana video semaga mu kanbirabani khador pai mata aina haijaningdi tangai ba mado maral gi matunga tangba yadi haiba mafam dei da changi ena haina khalla je mana changi do kari gi no mana wi da lei do la ibni hai ai di changi yang ma le ma se han do ka shungauram moi tatpa yaradra haina khalla ga chaning bagi mi si am yaure ba yam ba lei bo jikse ai bo da zum hajai ko changing tawni chatning ba ma du ai khongjat ti ai di chatlaga di ai da aya ba man lauraga chatwin ya ba pi dring ai di chatpa yaroi ko han ju yam ba phaudu ga la khai ba matang do thamjani di sumaina changba yadre na khaidok na raga di masi am phatta ba kha oi ga ne ba aduna yari makhai di chathan ba yana na ba changing ama tawhan ba su mathau ta ba gi mami du chingchan jani ko yam ba ina sum thamjani ba ani ai le na sing na ko gi protection tawra chathan bra natragana sum yadri in thamaga di kayang kuina highway da chathan ba yada na thamma khadoi no yang kuina chathan loi doi ko ko chepun jalla ga highway wahang am sum tholak pa gi am mami ni tarak pa hai tar da su jo mu chang do pa ya ba gi fiam da haina ri sang do ke sang do jo no sang do to jo no ko gi di tang ju leitan na leimina si to mian da tang jala pa ain gi lo gi wang da sang pa illegal immigration kanto iba han tang koi honorable prime minister su khumdra ma pan suwa independence day nimit tham gi wa pham do manipur da anna yeng changchal la ga taw ba ya ba gi matam du hen to khre project su anna na han ba gi mami dum tang tham ja gi yamba abi gi ma pro free kai no je tha ko Tagachari anana lumaga taba singsu koi su tajari na yamba yam haibire ngasi di puja su lumaga dum tajai na takpire nomai themi nau cha devi su call to da basu somde lering ai dege dum tarak pani hujik su dum tari na takpire nongai jai marakta zum haibirak pudu ko koi su tajari hobudagi call karim tawdra su adaga sarungbam tes mala koi somdagi dum
ꯇꯥꯖꯔꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯁꯤ ꯍꯧꯔꯛꯄꯗꯤ ꯂꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯥꯖꯔꯤꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯃꯔꯛꯇ ꯇꯥꯕꯤꯔꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯒ ꯇꯥꯕꯤꯔꯛꯂꯤꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯇꯩ ꯑꯇꯩꯁꯨ ꯃꯌꯥꯝ ꯍꯥꯏꯕ ꯌꯥꯎꯔꯝꯒꯅꯤ ꯃꯦꯁꯦꯖ ꯆꯦꯟꯈꯠꯈꯤꯕ ꯈꯣꯠꯈꯤꯕ ꯑꯇꯩ ꯑꯇꯩ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯣꯕꯤꯗꯥ ꯀꯩꯁꯥꯝ ꯑꯩꯗꯤ ꯇꯌꯥꯏ 12 ꯁꯨꯕ ꯇꯥꯡꯀꯛꯇꯒꯤ ꯇꯥꯕ ꯍꯧꯖꯔꯛꯄꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ ꯀꯣꯜ ꯇꯧꯕꯤꯌꯨ ꯃꯤꯅꯤꯠ 15ꯒꯨꯝꯕ ꯊꯧꯔꯝꯁꯤꯒꯤ ꯂꯩꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯄꯨꯡ ꯐꯥꯟꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯁꯥꯕꯟꯗꯣꯡꯕꯗꯒꯤ ꯁꯅꯥꯊꯣꯏ ꯁꯥꯕꯟ ꯇꯣꯡꯕꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯇꯥꯏꯅꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩ ꯏꯁꯩ ꯈꯪꯒꯗꯣ ꯉꯁꯤ ꯏꯁꯩ ꯈꯟꯕ ꯏꯁꯩ ꯈꯟꯕꯩꯗꯤ ꯅꯠꯇꯦꯀꯣ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯅꯤ ꯏꯁꯩ ꯈꯟꯕꯒꯤ ꯊꯧꯔꯝꯗꯤ ꯍꯣꯔꯦꯟ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯅꯝꯕꯔꯁꯤꯗꯁꯨ ꯈꯟꯕ ꯌꯥꯗꯦ ꯅꯝꯕꯔ ꯏꯁꯩ ꯈꯟꯕꯒꯤ ꯅꯝꯕꯔꯅ 70057078808 ꯍꯥꯏꯕ ꯅꯝꯕꯔꯗꯣ ꯑꯗꯩꯗ ꯇꯧꯕꯤꯌꯨ ꯁꯥꯕꯟ ꯇꯣꯡꯕꯗꯒꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯅꯍꯥꯟꯋꯥꯏ ꯀꯣꯜ ꯇꯧꯔꯝꯕ ꯁꯥꯕꯟ ꯇꯣꯡꯕꯗꯒꯤ ꯑꯇꯥꯡꯕꯅꯤ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯑꯦ ꯑꯗꯨ ꯏꯁꯩ ꯈꯟꯕꯒꯤ ꯑꯣꯏꯔꯝꯃꯦ Hello. Sir James. Thagatsuri. Ai wanjige. Habiyo. Oda humra deni. Tapi oda. Ai je nom tajari ko phone taroke na saubinu ko. Hoi hoi. Ai tarak bajne akoi ge spectator la kine da enam tajar ni ko radio ahum suramni loiba. Hoi hoi. Hojiksu radio ama ꯌꯥꯗ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯑꯃ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯣꯟꯗ ꯑꯗꯨꯝ ꯐꯣꯟꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯔꯒꯀꯣ ꯁꯦꯞ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯖꯕꯅꯦꯕ ꯅꯣꯡꯃꯒꯤ ꯇꯥꯍꯧꯗ꯭ꯔꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅꯦ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯀꯩꯅꯣꯗ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯌꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯁꯨ ꯊꯥ ꯑꯃꯨꯛ ꯐꯥꯒꯠꯂꯀꯥꯟꯗ ꯂꯥꯟ ꯇꯧꯔꯛꯇꯅ ꯑꯩꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯩꯈꯣꯏ ꯃꯤ 3,000ꯃꯨꯛ ꯂꯩ ꯑꯗꯨꯗꯁꯨ ꯑꯩ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯩ ꯔꯦꯗꯤꯑꯣ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯂꯩꯔꯦ ꯌꯨꯝꯗ ꯂꯩꯕꯁꯦ ꯑꯩ ꯐꯤ ꯈꯔ ꯇꯨꯖꯕꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯤꯠꯇꯨ ꯌꯥꯗꯗꯅ ꯍꯧꯖꯤꯛ ꯐꯤ ꯇꯨꯗ꯭ꯔꯦ ꯂꯧꯁꯤꯡ ꯈꯔ ꯍꯣꯠꯅꯔꯝ ꯂꯩꯌꯦ ꯑꯣꯀꯦ ꯇꯥꯖꯕꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯍꯤꯡ ꯅꯨꯡꯁꯤꯕ ꯑꯩ ꯊꯦꯡꯛ ꯌꯨ ꯅꯨꯡꯗꯥꯡ ꯄꯨꯡ 12ꯒꯤꯁꯨ ꯇꯥꯏ ꯑꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯇꯥꯏ ꯑꯩ ꯑꯇꯣꯞꯄ ꯏꯁꯇꯦꯁꯟ ꯑꯃꯠꯇ ꯇꯥꯗꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯕꯅꯔ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯨꯕꯅꯔ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯃꯥꯁꯨ ꯍꯩꯒꯨꯖꯝꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯃꯥꯗ ꯑꯩꯅ ꯍꯪꯕꯗ ꯅꯈꯣꯏ ꯏꯆꯥꯁꯤꯡ ꯊꯣꯛꯑꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯍꯥꯔꯤ ꯀꯥꯟ ꯂꯩꯔꯝꯃꯤꯗꯅ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯏꯆꯥꯁꯤꯡ ꯊꯣꯛꯏ ꯑꯗꯨꯅꯤꯗꯥꯅꯤ ꯅꯣꯏ ꯑꯇꯣꯞꯄ ꯅꯠꯇꯦ ꯅꯁꯦꯜꯂꯕꯥꯏꯅꯤ ꯑꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯝꯃꯦ ꯃꯇꯝꯗꯨꯗ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩ ꯑꯗꯨꯝ ꯇꯥꯖꯔꯤꯀꯣ ꯑꯩ ꯀꯥꯎꯕꯤꯅꯨꯀꯣ ꯐꯣꯟ ꯇꯧꯔꯛꯇꯦꯒꯅ ꯁꯥꯎꯕꯤꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯣꯀꯦ
ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯁꯨ ꯇꯧꯖꯁꯅꯨꯗꯥꯅ ꯑꯩ ꯁꯨꯡꯇꯧ ꯇꯧꯗꯕꯅꯦꯕꯀꯣ. Thank you. ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦꯀꯣ. Thank you. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯋꯥꯡꯖꯤꯡꯗ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯏꯄꯨ ꯕꯤꯍꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯄꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯄꯨꯅꯦ. ꯑꯗꯨꯒ ꯏꯄꯨ ꯃꯅꯥꯎꯅ ꯑꯩꯈꯣꯏꯁꯦ ꯈꯣꯡꯖꯣꯝꯗ ꯂꯩꯕꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯩꯒ꯭ꯔꯨꯖꯝ ꯈꯣꯡꯖꯣꯝꯗꯗꯤ ꯍꯩꯒ꯭ꯔꯨꯖꯝ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ. ꯃꯤ ꯌꯥꯝꯃꯦ ꯌꯥꯝꯅ. ꯑꯗꯨꯒ ꯁꯥꯐꯝꯗꯁꯨ ꯍꯩꯒ꯭ꯔꯨꯖꯝ ꯌꯥꯝ ꯂꯩ. ꯇꯦꯛꯆꯝꯗꯁꯨ ꯍꯩꯒ꯭ꯔꯨꯖꯝ ꯌꯥꯝ ꯂꯩ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅꯅꯤꯀꯣ ꯈꯣꯡꯖꯣꯝꯒꯤ ꯑꯣꯏꯅ. ꯑꯗꯣ ꯋꯥꯡꯖꯤꯡꯗꯁꯨ ꯂꯩꯔꯤꯕ ꯍꯩꯒ꯭ꯔꯨꯖꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯕꯤꯍꯥꯔꯤꯒꯤ ꯃꯆꯥ ꯃꯁꯨ ꯑꯇꯩ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯃꯔꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯗꯨꯝ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯍꯥꯎ ꯁꯥꯕ ꯏꯕꯣꯌꯥꯏꯃ ꯏꯕꯣꯌꯥꯏ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯃꯥꯅ ꯂꯧꯔꯤꯕ ꯅꯤꯉꯣꯜꯗꯣ ꯍꯩꯒ꯭ꯔꯨꯖꯝ ꯅꯤꯉꯣꯜꯅꯤ. ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯟꯖꯣꯏ ꯆꯥꯔꯇꯔꯠ ꯑꯦꯀꯥꯎꯟꯇꯦꯟꯒ ꯂꯩꯔꯤꯒꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯃ ꯑꯣꯏꯔꯦ. Thank you so much. ꯊꯤꯔꯨꯔꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯏꯀꯨꯕꯧ ꯊꯣꯛꯑꯦ ꯑꯗꯨꯅꯤ. ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯨꯒ ꯇꯥꯔꯤ ꯍꯥꯏꯅ ꯈꯪꯍꯟꯕꯤꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ. Thank you. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯏ. ꯃꯤꯅꯤꯠ 30-35ꯃꯨꯛꯇꯤ ꯑꯗꯨꯝ ꯂꯩꯔꯤ. ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒꯗꯤ ꯊꯧꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯕꯤꯌꯨ. ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗ ꯁꯤꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯠꯇꯦ. ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯊꯧꯔꯝꯅꯦꯕ. ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯊꯣꯛꯄ ꯇꯝꯊꯣꯛꯄ ꯌꯥꯕ. ꯊꯥꯒꯠꯆꯔꯤ ꯍꯟꯅ. ꯌꯥꯝ ꯂꯩ. ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯃ ꯇꯝꯃꯛꯑꯝꯃꯦ. ꯀꯅꯥꯅꯣꯃ ꯍꯥꯏꯕꯗꯣ ꯃꯣꯏ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏꯕꯗꯣ ꯇꯌꯥꯏ ꯁꯨꯝ ꯇꯥꯏ ꯁꯨꯝ ꯇꯌꯥꯏ ꯇꯥꯏ ꯁꯨꯝ ꯉꯥꯡꯉꯦ. ꯀꯩꯅꯣ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯌꯥꯏ ꯇꯥꯏ ꯄꯉꯥꯡꯗ ꯉꯥꯡꯉꯦꯅ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯦꯟꯅ ꯇꯥꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯈꯔ ꯇꯥꯕ ꯂꯥꯞꯄꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯅꯤꯅꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯇꯝꯃꯒꯀꯣ. ꯊꯣꯛꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯕꯦꯕꯤ ꯆꯅꯨ ꯀ꯭ꯋꯥꯁꯤꯐꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒ ꯀꯔꯤ ꯍꯥꯏꯅꯣ ꯀꯔꯤ ꯌꯥꯗꯅꯤ ꯕꯦꯕꯤ ꯆꯅꯨ ꯏꯁꯩ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ. ꯑꯗꯒꯤ ꯂꯥꯏꯚꯇꯨꯗ ꯃꯌꯥꯝ ꯏꯁꯩ ꯁꯛꯄꯩ ꯀꯧꯊꯣꯛꯇꯣꯏꯅꯤ. ꯃꯇꯦꯛ ꯑꯍꯥꯡꯕꯗ ꯏꯁꯩ ꯁꯛꯇꯣꯏꯅꯤ. ꯑꯗꯣ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗꯤ ꯃꯣꯏ ꯃ꯭ꯌꯨꯖꯤꯛ ꯀꯥꯡꯕꯨꯗ ꯄꯨꯛ ꯍꯧꯒꯠꯂ ꯌꯥꯝ ꯁꯛꯀꯜꯂꯦꯕ. ꯃ꯭ꯌꯨꯖꯤꯛ ꯀꯥꯡꯕꯨꯁꯦꯀꯣ ꯄꯨꯛ ꯍꯧꯒꯠꯂ ꯌꯥꯝ ꯁꯛꯀꯟꯕ. ꯑꯗꯣ ꯑꯩꯅꯗꯤ ꯁꯛꯇꯣꯏꯁꯤꯗꯤ ꯃꯣꯏ ꯑꯩꯅ ꯁꯛꯏꯉꯩ ꯃꯅꯨꯡꯗꯨꯗ ꯊꯤꯟꯕꯤꯅꯕ ꯑꯗꯨꯝ ꯂꯩꯔꯣꯏꯗꯣꯏꯅꯦꯕ. ꯁꯤꯅꯤ ꯍꯌꯦꯡ ꯑꯋꯥꯕꯁꯦ ꯌꯥꯝ ꯑꯣꯏꯗꯣꯏꯁꯤ. ꯑꯗꯣ ꯃꯤꯃꯤꯀ꯭ꯔꯤ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯃꯣꯏꯅ ꯗꯥꯏꯂꯣഗ് ꯇꯧꯕ ꯑꯗꯒꯤꯗꯤ ꯚꯤꯝ ꯁꯥꯕ ꯑꯗꯨ ꯁꯥꯕ ꯑꯣꯖꯥ ꯀꯩꯔꯥꯎ ꯁꯥꯕ ꯇꯧꯀꯥꯟꯗꯁꯨ ꯃ꯭ꯌꯨꯖꯤꯛ ꯀꯥꯡꯕꯨꯗꯤ ꯄꯨꯛ ꯍꯧꯒꯠꯇ꯭ꯔꯅꯦ. ꯑꯗꯣ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯗꯅꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯌꯥꯡꯉꯦꯕ ꯌꯥꯝꯅ. ꯑꯗꯣ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯅꯒ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯒ ꯃꯤꯃꯤꯀ꯭ꯔꯤ ꯅꯠꯇꯕ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯗ ꯃ꯭ꯌꯨꯖꯤꯛꯇꯣ ꯂꯣꯏ ꯍꯧꯒꯠꯈ꯭ꯔꯁꯨ ꯑꯃꯇꯪꯒ ꯐꯝꯃ ꯀꯥꯕꯛ ꯒꯤꯇꯔꯒ ꯈꯣꯡꯉ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ. ꯑꯗꯨꯏ ꯋꯥꯅꯤꯗ. ꯑꯗꯣ ꯈꯪꯗꯦ ꯍꯌꯦꯡ ꯀꯩꯗꯧꯗꯣꯏꯅꯣ ꯇ꯭ꯔꯦꯛꯇ ꯏꯁꯩ ꯑꯃꯅꯤ ꯄꯨꯔꯛꯀꯗ꯭ꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ. ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯏ. ꯊꯥꯒꯠꯆꯔꯤ. Thank you so much. ꯑꯗꯨꯒ ꯍꯜꯂꯣ. Good afternoon, sir. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ. ꯋꯥꯡꯖꯤꯡꯗꯒꯤ ꯏꯕꯦꯅꯦ. ꯁꯥꯔꯕꯨ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯁꯥꯔ. ꯍꯥꯏꯕꯤꯌꯣ. ꯀꯔꯤ ꯋꯥꯍꯩꯅꯣ ꯇꯥꯃꯤꯟꯅꯁꯤ. ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯐꯨꯟꯖꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒ ꯁꯣꯔꯣꯛ ꯊꯨꯝꯕ. ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯤ. ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯎꯅꯕꯤꯈꯤꯕ ꯃꯥꯏ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯩ ꯁꯥꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯗꯨꯝ ꯇꯥꯖꯩ. ꯊꯧꯔꯝ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯖꯩ ꯑꯝꯇ ꯆꯤꯊꯗꯅ. ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯥꯔ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯐꯝꯗꯣ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦꯅ ꯈꯟꯖꯔꯤꯕ. ꯑꯩ ꯗꯣꯅꯔ ꯌꯥꯎꯕ ꯂꯥꯛꯄ ꯉꯝꯗꯗꯅ ꯂꯩꯔꯦ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯆꯈꯤꯕꯅꯤ. ꯑꯗꯒꯤ ꯗꯣꯅꯔ ꯃꯤꯠꯁꯨ ꯂꯥꯛꯀꯦ ꯈꯜꯂꯒ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ. ꯌꯥꯝ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯖꯩꯕ ꯔꯦꯗꯤꯑꯣꯗ. ꯔꯦꯗꯤꯑꯣ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯀꯨꯏꯔꯦꯕ. ꯑꯩ ꯔꯦꯗꯤꯑꯣ 4 ꯁꯨꯔꯕꯅꯦ ꯑꯩꯁꯨ. ꯂꯩꯀꯥꯏꯒꯤ ꯑꯃꯨꯛ ꯌꯥꯗ ꯇꯧ ꯔꯦꯗꯤꯑꯣ 4 ꯁꯨꯔꯕꯅꯤ. ꯁꯥꯔꯒꯤ ꯀꯩꯅꯣ ꯊꯧꯔꯝꯁꯦ ꯃꯃꯥꯡꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯇꯥꯔꯛꯑꯦꯕ. ꯑꯗꯨꯝ ꯑꯩꯅ ꯔꯦꯗꯤꯑꯣꯗ ꯐꯣꯡꯗꯣꯛꯆꯗꯕ ꯋꯥꯅꯤ. ꯑꯣꯀꯦ. ꯑꯗ ꯗꯣꯅꯔ ꯌꯥꯎꯕꯗꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯆꯈꯤꯅꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇ. ꯑꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯀꯩꯅꯣ IGPꯁꯦ ꯑꯝꯇ
mana kena tahu tahu jangan mati kerana tu na kena fatta bagi kena jangan lotion biu Ore hato zero. mati lotion gro mayam ji wahal le loine mana Ore hato zero. Wari wani da. Ore sum taba do wari sum taba nungai na bewan. Anyway, thagachari ko. Thank you. Tabiu nungai na. Mayam gi damak tani hona jari ba khangan birak padu gi damak to sohai ningai leitana thagachari. Thank you so much. Numidang thengla kanda ko na inspector tayai sana kanda what is lo I lo ne ba what is lo I lo kanda tayai sana rage na phamdoi ne ba phamma kan jai na konjen amani khak aina try to doi ne ba gangmai na hai ba gangmai na hai ba adagi di gangmai se hai ba sor je am tholok ta tar je dum khange bas kon hori gangmai hai je gangmai hai je yade gangmai se am nem na hai ba lo na ma khange am te yang bi na gangmai se am nem na hai de mon gangmai hai ne gang am na lo de har ti ade tomba hai di tomba de tomba chawba ado hai ba ne ba konjen da gang hai de gang de horok pani gang a makha de har ti ade gangmai harak pani aduna gangmai se hai ba de tholok traba ai gangmai hai de yeng ne ba tholok traba haure do dar gangmai hai ba wa hai se ai tayai sanram nai konjen ji tabra ta dabra yeng na ba gi word amane gangmai ai se hello mingle phone hai biu Kaibulam jaw gi thoine ne sa Kaibulam jaw de gi Madhuri Dixit natro nanga je tau bre sana lumma ta ba ko pan ba du da ya chung teng jing ho ke na koi di ta dra ba male ne sum tokra male ne khalami ne ai tok ti pon tok je ta wa nai tok ku tok je te ba hoi tok kha bin ning da kaw ku bin ning idra na ai ta tau ge na tau ba dam no ai je ta pirak pa har ka chu kaw je de ta de ki program pune mak loi ta jari ada sum phone tor ko sum pharak ta kum ba de ki mayam na sum ngang bu oina ta jara su ta jara ge na sum lak thok ko na ko na ji phone tor ka kari hai ni ai bam chu khang de ada taw bu bu khoi ma kai ji gi oina phone tor ko chi mi je anau bu ja ma ta di lak ta ba am bo lak te da adom sai te gi ai moirang de gi lak ku di tai ko Moirang din hana mala edana ina moirang gi sibo taim ta tabi dra hai ro kan da thorom loira kan da moirang de ge ma message thare radio da koi kitang showe koi na leiri ba ma pa se aduna ai koi lekai de phone da loina tai aduna koi lekai da ayam ba phone da loina tai phone tau da bai wani phone tau do ikai jaba haibam khang da ba dum ma am lei bai ni koi ma tai na di tak pire message ira ga ko adu bo khang de phone da direct tari ha ba ji phong to ku yaw da ba ta ba bu ti khoi le kai sun ta na ye ba ada ai khatana keno khoi ki hai ta kai keno khang da ba yam na phone tau jen ba ta dra na ai tau da phone de yam chop pa yam ikai khang da ba ta ra ja la ta dra radio thawai yaw bi ga hai na mayam na hai na ba do es nang radio da wa yam ngangi ne mi radio da si thawai yam jaw gre ne ga hai kan nga sai gi keno mo u do sei sakbi lila yaubi hai kan mi na kenom khani dena lam chat nai de bagi type da sa radio yaubi sa radio de yam wa yam ngangi ne ga hai khana rab jala sara de din tham je ge sem phong tok jara ko ne ta ga chari prithvi da radio se oi manipur gi leiri ba radio se na khwai yam de koi se lei je community radio khara le ra ho mari manga ko adu ai radio की साइट हाई तारे को रेडियो की मैप तो बहुत चंदे बा कोई से रेडियो गार्डन का ना लेबो तो पृथ्वी द लेबो रेडियो से मैं हम उसी गूगल दम संग यंग बे रेडियो गार्डन ना नंबी हो अदुगा कोई की पृथ्वी की कनो से ग्लोब से थोक बने बा अदुगा रेडियो स्टेशन लेरी बंगा चे डॉट 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 ना कोई पृथ्वी की माफम खोदि मक्से डॉट 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 ना थवान mi chak tong लेबने बा पृथ्वी की लेमाई सिदा अदु कोई कम्युनिटी लेरी बा रेडियो सिंग से कोई अदुदा मोमिंग चंदे मदो चनबबुदी याय मदो वेबसाइट चंगा अदु तो अदा तो अदु हापचलो अदु तो याम हाई अदु हर चंगा मे दुम चंग अदुना नॉर्थ ईस्ट असम दे रखनो खक लेबा माल चंगा यंग बियो ने मैम अदु उंगा गदम यंग बियो रेडियो गार्डन अदुना अदु काम न लेखर पृथ्वी की रेडियो में आप सके हम याम करके यंग बियो मैम
ꯌꯥꯝ ꯈꯔꯖꯥꯠꯅꯤꯀꯣ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣꯁꯦ USAꯗ ꯂꯩꯔꯤꯕ ꯖꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ USAꯁꯦ ꯑꯗꯨꯝ ꯉꯁꯤ ꯃꯥꯂꯦꯝꯗ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯅꯝꯕꯔ 1ꯅꯤꯀꯣ ꯆꯥꯎꯈꯠꯄꯗ ꯃꯥꯡꯖꯤꯟ ꯊꯥꯔꯤꯕ ꯂꯩꯕꯥꯛꯅꯦꯕ ꯃꯈꯣꯏꯗꯤ ꯔꯦꯗꯤꯑꯣ ꯇꯥꯗꯕ꯭ꯔꯥꯕ ꯔꯦꯗꯤꯑꯣ ꯌꯥꯝ ꯇꯥꯏꯌꯦꯕ USA ꯈꯛꯇꯗ ꯔꯦꯗꯤꯑꯣꯁꯦ ꯀꯌꯥꯝ ꯂꯩ ꯃꯌꯥꯝ ꯂꯩꯌꯦꯕ ꯔꯦꯗꯤꯑꯣꯗ ꯀꯣꯜ ꯇꯧꯋꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯔꯦꯗꯤꯑꯣꯗ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯔꯀꯥꯟꯗ ꯔꯦꯗꯤꯑꯣ ꯊꯋꯥꯏ ꯌꯥꯎꯕꯤ ꯔꯦꯗꯤꯑꯣ ꯊꯋꯥꯏ ꯌꯥꯎꯕꯅ ꯂꯥꯟꯅ ꯂꯧꯅ ꯇꯥꯔꯒꯗꯤ USAꯗ ꯇꯧꯔꯤꯕ ꯖꯄꯥꯟꯗ ꯇꯧꯔꯤꯕ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯁꯤ ꯃꯦꯗꯤꯌꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯃꯤꯅ ꯇꯤꯚꯤ ꯌꯦꯡ ꯂꯩ ꯌꯥꯄꯣꯟꯇꯦꯕ ꯔꯦꯗꯤꯑꯣꯅꯦꯕ ꯀꯥꯔ ꯊꯧꯔꯤꯕ ꯃꯤꯅ ꯃꯣꯕꯥꯏꯜ ꯌꯦꯡꯉ ꯒꯥꯔꯤ ꯊꯧ ꯌꯥꯗꯦ ꯔꯦꯗꯤꯑꯣꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯑꯋꯥꯕ ꯃꯤ ꯈꯥꯡꯕ ꯃꯇꯝꯗ ꯃꯥ ꯀꯩ ꯇꯥꯕ ꯔꯦꯗꯤꯑꯣ ꯇꯥꯕ ꯌꯥꯏ ꯃꯊꯟꯇ ꯊꯕꯛ ꯁꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯁꯥꯗꯤ ꯃꯈꯨꯠꯇꯤ ꯂꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯂꯦꯞꯄ ꯌꯥꯗꯕ ꯃꯤ ꯑꯃꯅ ꯇꯥꯒꯗꯧꯔꯤꯁꯦ ꯏꯁꯩꯒꯨꯝꯕ ꯔꯦꯗꯤꯑꯣꯒꯨꯝꯕꯅꯦ ꯃꯥ ꯇꯥꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨꯀꯣ ꯐꯖꯈ꯭ꯔꯦꯗꯀꯣ ꯃꯁꯤ ꯋꯥꯔꯤꯁꯦꯅ ꯋꯥꯔꯤꯗꯨ ꯇꯥꯔ ꯃꯤꯠꯇꯒꯤ ꯄꯤ ꯆꯗꯨꯝ ꯇꯥꯔꯒ ꯍꯤꯛ ꯂꯥꯎꯔꯒ ꯀꯞꯄ ꯉꯝꯃꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯅꯣꯡꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯕꯁꯁꯤ ꯑꯗꯩꯗ ꯁꯨꯝ ꯐꯝ ꯂꯩꯕ ꯕꯁ ꯃꯅꯨꯡꯗ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯑꯗꯩꯗ ꯀꯩꯁꯥꯝꯄꯥꯠ ꯄꯥꯔꯀꯤꯡꯗ ꯂꯩꯀꯥꯟꯗ ꯀꯥꯟꯅꯄꯣꯟꯇꯦꯗ ꯀꯥꯔ ꯃꯅꯨꯡꯗ ꯆꯪꯒꯦꯅ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯃꯒ ꯑꯩꯅ ꯀꯥꯔꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ AC ꯊꯥꯔꯒ ꯗ꯭ꯔꯔꯅ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯇꯧꯔ ꯐꯝ ꯂꯩ ꯑꯗꯩꯗ ꯑꯩ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯑꯩꯅ ꯇꯛꯅ ꯊꯥꯔꯨꯏ FMꯗ ꯅꯨꯡꯊꯤꯟꯒꯤ ꯂꯤꯂꯥ ꯀꯔꯤ ꯂꯤꯂꯥꯅꯣ ꯃꯃꯤꯡꯒꯗꯤ ꯈꯪꯍꯧꯗꯦꯕꯀꯣ ꯌꯥꯝ ꯂꯤꯂꯥ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯥꯛ ꯂꯩꯔꯝꯃꯦꯕ ꯌꯥꯝ ꯋꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 35-36 ꯁꯨꯝ ꯇꯥꯔꯛꯄꯗ ꯂꯤꯂꯥꯗꯨ ꯅꯨꯡꯁꯤꯔꯛꯄ ꯋꯥꯅꯤꯗ ꯑꯗꯨꯒꯅꯦ ꯀꯥꯔꯗꯨ ꯃꯅꯨꯡꯗ ꯄꯤꯁꯦ ꯇꯨꯞꯀ ꯇꯥꯔ ꯀꯞꯄꯩ ꯋꯥꯅꯤ ꯈꯪꯗꯦꯀꯣ ꯃꯤ ꯀꯧꯀꯟꯗꯕ ꯃꯤꯗꯤ ꯉꯁꯥꯏꯁꯨ ꯍꯥꯏꯔꯛꯏꯗꯣ ꯃꯤ ꯁꯨꯡꯅꯧ ꯌꯥꯗꯦꯅ ꯑꯃ ꯑꯍꯜ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤꯀꯣ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯁꯤꯅꯤ ꯑꯗꯨꯅ ꯔꯦꯗꯤꯑꯣꯒꯤ ꯋꯥꯔꯤꯅꯦꯕ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨ ꯇꯦꯟꯁꯟꯖꯒꯦ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯃꯟꯈ꯭ꯔꯦ ꯀꯣꯜꯁꯨ ꯑꯃ ꯂꯥꯛꯏ ꯃꯇꯝꯁꯨ ꯂꯣꯏꯁꯜꯂꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯈꯣꯡꯖꯥꯡꯗꯒꯤ ꯂꯣꯂꯤ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯕꯗꯅꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯉꯔꯥꯡꯒꯤ ꯏꯄꯤꯁꯣꯠꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯅꯤ ꯌꯥꯎꯕ ꯑꯗꯨ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯒꯦ ꯇꯧꯔꯛꯄꯅꯤ ꯀꯔꯤ ꯋꯥꯍꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯔꯥꯖꯦꯟꯅ ꯊꯕꯛ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩꯁꯦ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯌꯨꯝꯗꯗꯤ ꯃꯄꯥ ꯑꯃꯅꯤ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯦꯛ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯁꯥꯔ ꯑꯩꯅ ꯈꯟꯕꯗ ꯇꯥꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯄꯨꯂꯤꯁ ꯑꯣꯏꯔꯁꯨ ꯂꯝꯕꯤꯗ ꯆꯦꯛ ꯇꯧꯔꯁꯨ ꯑꯩꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯄꯥꯅꯤ ꯑꯃꯒꯤꯅ ꯃꯄꯨꯔꯣꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯌꯨꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯅꯦꯕ ꯑꯩꯁꯨ ꯏꯃꯥꯒꯤꯗꯤ ꯃꯆꯥꯅꯤꯗꯅ ꯀꯦꯔꯣꯜ ꯂꯩꯀꯥꯏꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯁ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯀ꯭ꯂꯕꯇ ꯂꯩꯕ ꯅꯍꯥꯁꯤꯡꯅ ꯃꯁꯤꯡ ꯊꯥꯕꯤꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯀꯦꯔꯣꯜ ꯂꯩꯀꯥꯏꯗ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯤ ꯃꯌꯥꯝ ꯄꯩꯁꯥ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨꯀꯣ ꯏꯌꯥꯝꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯤꯌꯨꯀꯣ ꯀꯥꯏꯅ ꯍꯥꯏ ꯀꯔꯤꯝ ꯂꯩꯖꯕ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯆꯥꯄꯣꯟꯇꯦꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤꯗꯣ ꯍꯥꯞꯄ ꯂꯣꯏꯔꯦꯅꯦ ꯏꯅꯥꯎꯆꯥ ꯀꯔꯤ ꯊꯕꯛꯅꯣ ꯊꯕꯛꯇꯣ ꯍꯦꯟꯅ ꯐ ꯇꯥꯔꯒꯗꯤ ꯊꯕꯛꯇꯨꯒꯤꯅꯦ ꯍꯦꯟꯅ ꯑꯩꯅꯅꯦ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯍꯥꯞꯇꯣꯏꯅꯦ ꯍꯥꯏꯕꯗꯣ ꯍꯔꯥꯎꯖꯔꯤꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯩꯗꯤ ꯌꯥꯔꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯅ ꯈꯔ ꯄꯤꯕꯗ ꯑꯁ ꯌꯥꯔꯦ ꯏꯌꯥꯝꯕ ꯌꯥꯔꯦ ꯀꯥꯏꯅ ꯈꯣꯕꯥꯛꯀ ꯄꯣꯔꯣꯛ ꯁꯨꯃꯥꯡꯗ ꯈꯨꯔ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯖꯩꯅꯦꯕ ꯑꯗꯨꯅꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗꯤ ꯅꯠꯇꯦꯕ ꯑꯩ ꯂꯤꯗꯔꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯑꯩ ꯏꯃꯨꯡꯒꯤꯗꯤ ꯑꯩꯁꯦ ꯂꯤꯗꯔꯅꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯟꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯥꯏ ꯑꯦꯝ ꯗ ꯀꯤꯡ ꯑꯩꯁꯦ ꯅꯤꯡꯊꯧ ꯑꯃꯅꯦꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯀꯅꯥꯒꯤ ꯍꯥꯏ ꯀꯥꯟꯗ ꯌꯨꯝꯗꯨꯒꯤꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯂꯥꯏꯔꯕ ꯑꯣꯏꯕ ꯌꯥꯏ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗꯤ ꯉꯔꯥꯡꯒꯤꯗꯁꯨ ꯍꯥꯏꯕꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯍꯥꯏꯕꯗꯣ ꯔꯥꯖꯦꯟ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯑꯣꯏꯗꯕ ꯉꯥꯡꯉꯛꯇꯕ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯄꯛꯇꯦꯅꯦ ꯅꯪꯅ ꯉꯥꯡꯉꯤꯕ ꯑꯣꯏꯗꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯕꯁꯨ ꯍꯩꯇꯅ ꯀꯔꯤꯒꯤ ꯆꯤꯟ ꯊꯤꯔꯤꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯣ ꯑꯩꯅ ꯈꯪꯉꯦ ꯅꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤꯅ ꯑꯣꯏꯗꯕ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯔꯤ ꯑꯗꯨ ꯗꯥꯏꯂꯣꯛꯇꯣ ꯑꯩꯗꯤ ꯏꯊꯟꯗ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯣ ꯑꯉꯥꯎꯕꯅꯦ ꯑꯩꯈꯣꯏꯗꯤ
gari thawraga smai chatpa dialogue tora chatpa yawre kaino haigano horen dialogue kamai tawsigen khalmuda adene car thawra smai chatpa da mi hangba lamata rajen nangna oidaba ngangi do paktene na punsida oidaba ngangdaba nangna namthak tawdaba nangna nang ingoda ngasi kari oidaba ngangli khara mana su ngangu oidaba ngangdaba nangna kari ge damakta oidaba ngangino paktene nangna nachin thiri ni haijannabane habla ina khangi hai angawbani da adani sini mai sinpham da leiba ido adani phajaba phagi im thokanda hes masidi horen gang maina hayenge khangarabane do haira kanda ina horen mayam tara kanda sum tarambadagi mayam je chin da kitang ching doine ting mathad da leira su nok doine adai wani thaga chari matamna kana sungai bide dum chatki hauki thaga chari matam loire wangmal degi mabanu kolai mabanu puning waro no kol amna phangi masu ko matam loire ma kusigi kol lo ka chararoi NG memsa thagachari lupa lising ma teng pangbirak pani aduga usam Ratan Kumar su Diamond TV da lupa lising ma pangbirak pani thagachari thokchom Sarjenta Kumar face to face ki damak lupa chahum mateng pangbirei madugi damak tasu thagachari thank you anana pabayai paba oiminarasi chaksinna leminarasi iri pak kiram damgi imaleba ki damak himinasi imaleba ki damak leminasi amatoina gari tamna thobiyo seat belt faba kaubiganu helmet upasu kaubiganu adom gari loirabadi gari ki che chang suuna paibiyo lambi lamkhang da check tawriba mayam asli apan ba thoktana namagi damak gari su tamna thobiyo kanna thoraga kodong thiba thokadabagi saruk uduna gari thomatamna oiyet yamoni yangbiyo adom na haina thorabasu haitaba mana kodong thiba tholakpa yai ena section na leminarase phaba yai phaba oiminarase ngasi damak tadi polling gi warol thoram losinjabagi ya balujari loinana asigi thoramasi mapung phan biriba mi ampon mapasu mukana kurumjari take care Seasonabio JU Pereira Harga tolaga lopam da saisin kibada til singutung koina laksin mangamba hidak sangamama chawbala phongi dama kilo ani makhai khak chang nga hangoi tharoi mi charang na chingba amata sondana phau pambi bo mahali batil adu tamak hatpa ngamba hidak lomi singi khwaidi pharaba harga tolaga lopam da saisin kibada til singbu manghan bangabi Seasonabio JU Pereira Pangpam Crop Solution kay sampat amadi hidak yonpam sing Nungairaba Paujel Leichel Ayush Clinic and Pharmacy Advanced Diabetes Healing and Wellness Center Sagulban Salam Lekai Mamang Lirak Jiri Parking Mafam asida ayuk ki pung mapandagina pung mga phawbagi layingmagi khudong chabadu pijari adom diabetes laina nabagi damak wabiru ragan Leichel Ayush Clinic ta diabetes tha amagi manungda reverse oina layingba ngamjari Masida sunatana creatine wangba fatty liver oiba cholesterol wangba BP wangba arthritis gallstone joint pain kidney stone weight loss na chingba layingba ngamle masigi sumathata makal khudimaki lab test tawagi khudong chabasu leizari akopa marol gi dama call tobiu 8805718115 amukahna 8805718115 mafam asida water therapy steam bath ki khudong chabasu leizari ngasi mak lengsin biru Leichel Ayush Clinic and Pharmacy Advanced Diabetes Healing and Wellness Center Sagolban Salam Lekai Mamang Lirak Jiri Parking I know Zikla says it na optometry college admission ki batang
ऑप्टोमेट्री दा डिग्री अमसुंग डिप्लोमा दा नतन अतोप कोर्स में अमसु तमबे अखोई अतोप कोर्सिंग सिदी DMLT न्यूट्रिशन अकंग नबा सिट मसिंग है अतुना मिंग चंसन बि हो हाय 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 मिंग सागा सागा कान से तक कदम मसिंग कर मसिंग डॉक्टर हेलेना ऑप्टोमेट्री कॉलेज से एकेडमी एमोसे फजन लैरबा निंथीना ट्रेन तौरबा ओजासिंगना ताकपी तो बिबा पुलिस ने डायलिसिस अदुगा अतोपा मखन कोर्स कया आमसु लेरिए नोय नगा सारिगी थौसाद्रिदा लाजेट कुइदबनी अदुगा अकंगबा सिटनि फमदुजिजो अदुगा नोय हायंग एमसन फंगदगा आइना ता लाक्ता लावबा नोय नुआनि आई चले Admission open. North AOC da leiba Dr. Helena Allied Health Institute ki makhada degree amadi diploma tamning ba singidamak admission form thaba hogjare. Course sing adudi degree in optometry, diploma in optometry, certificate course in ophthalmic assistant, diploma in operation theater technology, diploma in dental assistant, diploma in dialysis technology, diploma in medical laboratory technology, diploma in X-ray and imaging technology ni. Akopa moral kidamak Dr. Helena Allied Health Institute North AOC da laktuna tanabiyu. Ekhogi phone number 9774065535. Perfect College or University Thibiribra. Housing Madugi the Maktoin Waningai Oidri. Manipur Idu Mentor Namyamda, Yam Kanagadaba, Amadi, Nungaibu Pau Omapuzerli. English Singani Kunmangagi Oina, Admission Guidance Ki Kudung Chaba, Piva Hoseri. India Gi Oina, Top College Sing Kanba Amadi, Akanava College Sing, Amadi, University Gi Oina. Lupali Sing Mangadagi, Listen Kunmanga Paubagi, Scholarship Pauba Yauna, Kudung Chaba, Pangbigani. Engineering Digi Hauraga, Hotel Management Pauba. Agriculture Digina, Paramedical Paubagi, Adomadongi, Adoma Palma Course Kudumaki Guidance, Pizari. College Natra University Kanbada, Yam.